लाइबक थीबनी अमता उहोद्रे अदो मयामना सुमाइना साउंड तादे ना हायरगदी कोई नंबर द मेसेज थाबी भाई बतारे को मेसेज थाबी रगदे उहोगदमने दो सुमाइना हेक तोरगदी कोई 08 की नंबर हाय तारे से खनबगी नंबर से द साउंड थोकते हायदना मेसेज इबिरो ओदोरगदी खुतक तुम खंगमे अदो होजिकी ओइना अंगोना मेसेज इबिरकपसी इबेम चानिंग थोकजमना मेसेज इबिरकपनी हाय तारे मैडम इबेम चाना हाइबदगी होजिकता खंगबदा गाइरी अदो पाउसु मैम पारुरे अदो पाउदी साउंड मत थोमद्र माल फजरे होजिकती ताबिरमनी खले साउंड पाउलो रकांदा लान लोरकांदा बोम थुंगे हेलो Hello, good afternoon, sir. तराम लोकचरी Sai tokjare si Thawan Phawden Kairambitiki Bidiyarani. विद्यानी करे हैबिनिंग तराम सरुगा बिरो Sa akhoi Chhatra mi khara metric thatbada kana yaudabadindo charak pi ni habada sa athu matamda pibirakpo ijazanne aduga sa gi program chandokpo loina nungai jai tajai sa kano akhoi phone da gi singa taja bai tare sa YouTube da gi ju download ta ko su dum tajai aduga अखोगी गनांग सागी कनो प्रोग्राम द पुंगिंग गी वरन गी दा अखोगी इसै खनबदा फंगी फंगदे हाबदा सा आइदे दाव याबगिरा काइगिनो खंगदे सा एक खनगेना खनबा नुमितु द मेटपदा दुम फंगे काइगिनो हाबे मरमदि अखोगी लैब चैट द यूरोप कांगु इसिनिराव मयाम मिंग पाथोपै मतंग द सा अदाय देक त मेटपदा दुम फंगन बने हायगा मयाम ताबिरिबसिंगा मयाम इसै खनबदा फंगदबा कांगु खोगी लैब चैट द यावबिरिबा इसिनिराव मयाम मिंग मथंग मथंग पाथोकनरकपा मतम अदाय ग मेटपा हौबिरो हायना नजना तौयाकपने हाइजरकपने सा होय विदानी फोन तौबा हाइबम संगे हाय तारे अच्छा अखोगी फोन जे तौबा मतमदा बिजी है फट कथपा बिजी है फट कथपा बिजी है फट कथपा अमुक तौसनबा तौबदो सा होय अदुदा दुम फंगलने हाय तारेना सा अदु आइदि नुंतिगी फंगने ना नमिनिनी हुमनी दुम लेपचरे हाय तारे सा मेटपा बुदि नुंतिगी मेटपा दुम फंगनी होय होय कइना बे मरमदि नियम दु खंगबनि ना को सा मानी मानी अदना फोन से फोन तौबसी फोन नियम अम खक लई नियम दो मदु खंगद्रगदि खरा लुई फंगदबनदि फोन फंगदेना वारोबको anyway isai loisalakpai matangda metpa hobiro aduga lab chat ki kano to boiduda akoigi lab chat wari kana mi yaw pajingdo du loira kanda mu hallo hairakpai matangda git nammo sa adu adum phangni hairaga asi haijara thamjaraga sa thagachari vidyani saruga birako ngasai ngai sangdoktana pau minute 8 9 10 muk paro sound taramdre radio da ditai na habire adu thagachari रेडियो दा तारगसो यूट्यूब की तादरे होरेन यूट्यूब दा कोनी येंबा कांगुना साउंड थोकत्रे ना दम तौरनी एनीवे मतंग नि हुजिति चिंखलगा मु पारो यार हेलो मिंग मदे लेफो माय बिसी हेलो गुड आफ्टरनून सर मिंग मदे लेफो माय बियो Sarai qualify ai mingji rajitaudi hayado mayamna khangnaba ming oidabagi ngasidi ming ama mohoga ge ming ani subro ai qualify dagi binoba bi hayra mayamna khangnai ba yamba binozo ko baba bi su ko ba au ming ani haitare ne au ala ngasidi mayamna sum haibi sa ngarang ning waro laina kol phangdabagi wakat pardo ngarang ngasidi as daw yae first caller do ai oiban ngasidi sana timing hai ba do ngasidi timing do tan da ubani do ngasidi ahan ba caller do ai oina lakhat lokhalle ngasidi lucky day oin tare yam harau de sa yam nungai jai phang de na da phang thar gi yam nungai gi ba ina ama khak chu lai jai ne tapiyo thar na ima ama ga wai sanai ba nongma aina taja gi ba da ima do na ibungo ai di gangmai du yam nungsi jai bu gangmai du amta unajaninge hai sana ima gangmai dubu kana mange na hai khangde ne ibungo tayai dudi ibungo ni dana gangmai dudi khangde ne hai no ebo ko hoi nungai ba hai tare hoi sarna as ima dudi hayeng nungma gangmai du call da honjarake na hoi hai ahan du mana khangda do adu nungai du hai tare yam hoi ngasi yam nungai sa ai adum call tawbada
ꯁꯥꯔ ꯊꯥꯒꯠꯄꯗꯣ ꯁꯥꯎꯋꯦꯕꯨ ꯍꯥꯏꯌꯦ ꯑꯗꯨꯒꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯗꯕꯜ ꯊꯦꯡꯛ ꯌꯨ ꯏꯁꯀꯣꯔꯠ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣ ꯆꯜꯈꯣꯏ ꯑꯗꯨꯗꯤ ꯀꯣꯜ ꯃꯌꯥꯝ ꯐꯪꯕꯁꯦ ꯅꯨꯡꯉꯥꯏꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯏꯪꯕ ꯇꯞꯄ ꯅꯨꯡꯉꯥꯏꯕꯗꯨꯅꯤꯗ ꯀꯣ ꯉꯥ ꯆꯥꯕ ꯉꯥꯛꯇꯅꯦ ꯁꯅꯥ ꯁꯤꯕ ꯉꯥꯛꯇꯅ ꯒꯥꯔꯤ ꯐꯖꯕ ꯇꯣꯡꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯅꯠꯇꯦꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯨ ꯁꯔꯨꯛ ꯑꯃꯅꯤ ꯄꯨꯟꯁꯤꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯉꯥ ꯊꯣꯡ ꯆꯥꯔꯗꯤ ꯍꯥꯎꯇꯦꯒ ꯍꯥꯏꯅꯩꯗꯅ ꯑꯗꯨꯅ ꯊꯧꯔꯝꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯤꯠ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯎꯠꯆꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯐꯣꯇꯣ ꯑꯅꯧꯕ ꯉꯁꯤ 185 ꯑꯃ ꯑꯅꯧꯕ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯣꯇꯣ ꯑꯅꯧꯕ 185 ꯍꯥꯞꯆꯤꯟꯖꯕꯁꯦ ꯑꯞꯗꯦꯠꯁꯦ ꯑꯃꯨꯛ ꯎꯠꯆꯕꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯀꯣꯜ ꯊꯝꯕꯤꯈ꯭ꯔꯦ ꯀꯥꯡꯉꯕꯣꯛꯇꯒꯤ ꯁꯨꯅꯤꯇꯥ ꯀꯣꯜ ꯇꯧꯕꯤ ꯀꯣꯜꯗꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯕꯨꯙꯤꯄꯇꯤ ꯍꯤꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯥꯔꯒꯤ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯁꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯅꯣꯡꯃꯇ ꯐꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯉꯒ ꯇꯧꯖꯔꯛꯄꯅꯦꯕ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯤ ꯌꯥꯝ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔꯒ ꯍꯥꯏꯕꯗꯤ ꯁꯥꯔꯒꯤ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯂꯣꯏ ꯌꯦꯡꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯍꯥꯟꯅ ꯁꯨꯝ ꯇꯥꯖꯩꯌꯦ ꯂꯤꯂꯥ ꯑꯗꯒꯤ ꯄꯥꯎꯁꯦ ꯁꯨꯝ ꯌꯦꯡꯖꯩꯌꯦꯕꯀꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯅ ꯑꯗꯒꯤꯗꯤ ꯗꯥꯏꯃꯟꯒ ꯅꯛꯅꯕꯁꯤꯗ ꯅꯣꯡꯃ ꯇꯧꯔꯨꯕ ꯀꯥꯟꯗ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯣꯛꯑꯝꯕꯁꯤꯗ ꯑꯩꯅ ꯂꯥꯏꯐ ꯆꯥꯠ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦꯗꯤ ꯈꯪꯗꯕ ꯇꯥꯏꯃꯤꯡꯁꯦ ꯁꯨꯈꯪ ꯈꯪꯗꯅ ꯁꯨꯝ ꯌꯦꯡꯖꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕꯗꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯂꯥꯏꯐ ꯆꯥꯠꯁꯦ ꯌꯥꯎꯕꯗꯣ ꯁꯨꯝ ꯌꯥꯎꯕꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯅ ꯌꯥꯎꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯌꯥꯎꯔꯨꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯁꯤꯡꯁꯦꯀꯣ ꯂꯣꯏ ꯅꯨꯡꯁꯤꯖꯕ ꯇꯧꯔꯤꯕꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯌꯦꯡꯉꯛꯏꯁꯦ ꯖꯤꯕꯟ ꯌꯥꯎꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯛꯑꯕꯅꯤ ꯖꯤꯕꯟꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯌꯦꯡꯖꯩ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟꯁꯨ ꯍꯥꯏꯐꯦꯠ ꯑꯩꯒ ꯁꯨꯝ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯥꯟꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝ ꯆꯦꯜꯂꯛꯄꯗோ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯌꯦꯟꯕ ꯑꯩꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨ ꯁꯨꯝ ꯑꯣꯏꯖꯩ ꯀ꯭ꯂꯕꯀ ꯆꯠꯄ ꯈꯣꯠꯄ ꯂꯣꯏ ꯇꯧꯋꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯨꯡꯒꯤ ꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏ ꯂꯥꯟꯕꯟ ꯈꯨꯗꯤꯡꯒꯤ ꯆꯠꯄꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩꯌꯦꯕ ꯑꯗꯨꯅ ꯁꯥꯔꯒ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯃꯥꯟꯅꯕ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗꯤ ꯅꯣꯡꯃꯇꯁꯨ ꯉꯝꯖꯗꯕ ꯇꯥꯕꯗꯤ ꯑꯗꯨꯝ ꯂꯨꯝꯃꯒ ꯇꯥ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯀꯩꯅꯣ ꯌꯥꯎꯕꯗꯣ ꯗꯣꯂꯔ ꯌꯥꯎꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯣꯛꯎꯕꯁꯤꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯍꯥꯟꯕꯁꯦ ꯐꯣꯡꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯤꯅꯦ ꯃꯌꯥꯝꯒ ꯑꯝꯇ ꯃꯄꯥꯟ ꯊꯣꯛꯅꯗꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯐꯣꯡꯈ꯭ꯔꯦꯕ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕ ꯒꯣꯜꯕ꯭ꯂꯦꯗꯔꯗ ꯑꯗꯒꯤ ꯑꯩꯅ ꯅꯨꯄꯥꯒꯤ ꯀꯨꯃꯣꯟ ꯊꯣꯛꯄꯁꯤꯡꯁꯤꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯑꯃꯃꯝꯗꯤ ꯐꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯌꯣꯜꯂꯛꯈꯤꯕꯒꯤꯄꯩꯁꯥ ꯂꯥꯛꯈꯤꯕꯁꯤꯅ ꯑꯃꯃꯨꯛ ꯐꯣꯡꯒꯦꯅ ꯑꯁꯥ ꯇꯧꯖꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛꯇ ꯚꯪꯒ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯅ ꯂꯧꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯍꯥꯟꯕꯩꯁꯦꯀꯣ ꯑꯅꯤꯁꯨꯕꯁꯦ ꯑꯃꯨꯛ ꯀꯧꯔꯛꯄ ꯃꯇꯝꯁꯤꯗ ꯆꯠꯂꯨꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯃꯨꯛ ꯌꯥꯎꯗꯕꯤꯗ ꯐꯣꯡꯈ꯭ꯔꯕ ꯃꯩꯇꯩ ꯃꯌꯦꯛ ꯌꯥꯎꯗꯕꯅꯤ나 ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯕ ꯍꯩꯔꯔꯣꯏꯅ ꯂꯧꯗ꯭ꯔꯦꯕ ꯄꯣꯠꯁꯦ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯄꯩꯔꯒ ꯂꯩꯕꯁꯤꯗꯗꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯃꯥꯅꯤꯌꯥꯗꯒꯤ ꯏꯔꯤꯟ ꯇꯨꯔꯦꯟꯁꯦ ꯄꯥꯊꯔꯛꯇꯅ ꯍꯦꯛꯇ ꯆꯥꯎꯔꯛꯄꯁꯤꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯊꯥꯡꯕꯗꯨꯗ ꯑꯩꯗꯤ ꯁꯤꯔꯕꯅꯦ ꯋꯥꯕꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯣꯏꯗꯅ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯁꯥꯔ ꯑꯩꯁꯦ
ꯑꯉꯧꯕ ꯆꯦꯕꯥꯡꯁꯤꯗ ꯁꯨꯝ ꯏꯕꯁꯦ ꯑꯉꯧꯕꯁꯤꯒꯤ ꯊꯛꯀꯠꯂꯛꯄꯁꯤꯅ ꯏꯕꯁꯨ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯔꯤ ꯃꯆꯥꯗꯤ ꯏꯔꯒ ꯌꯥꯝ ꯂꯩꯖꯔꯤꯕ ꯑꯩ ꯐꯣꯡꯗꯦ ꯃꯊꯪ ꯃꯊꯪ ꯐꯣꯡꯒꯦꯅ ꯁꯨꯝ ꯈꯟꯖꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯅ ꯁꯨം ꯈꯜꯂꯛꯄꯗ ꯑꯩꯅ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯁꯨꯅꯦ ꯃꯃꯥꯡꯗ ꯀꯩꯅꯣꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯂꯩ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯇ ꯌꯥꯎꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯃꯥꯒ ꯇꯥꯟꯅꯔꯒ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯛꯑꯣ ꯀꯣꯏꯕꯨꯡꯉꯣ ꯑꯩ ꯁꯤꯟꯅꯩ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯕꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯁꯥꯔꯗ ꯑꯣꯏꯅ ꯁꯤꯟꯅꯒꯦ ꯈꯟꯖꯔꯛꯑꯕꯗꯣ ꯀꯩꯗꯧꯕꯩ ꯁꯥꯔꯗ ꯁꯤꯗꯣꯏꯅꯦꯗ ꯑꯩꯒꯤ ꯑꯃ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯤꯅꯤ ꯈꯜꯂꯤ ꯍꯤꯡꯍꯧꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯂꯩꯕ ꯑꯅꯤꯈꯛꯁꯤꯒ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ나 ꯑꯅꯤꯁꯦ ꯑꯩꯅ ꯀꯣꯜꯂ ꯂꯩꯕ ꯑꯅꯤꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯝꯒꯦ ꯑꯩꯒꯤ ꯀꯜꯂꯤꯉꯩꯁꯤꯗ ꯈꯜꯂꯦꯕ ꯑꯗꯣ ꯑꯅꯤꯁꯦ ꯑꯍꯟꯁꯦ ꯃꯥꯅ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯒ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯅꯨꯄꯥ ꯍꯣꯡꯒꯦꯁꯦ ꯌꯥꯗꯗꯅ ꯃꯇꯝꯁꯦ ꯊꯣꯛꯇꯅ ꯂꯩꯔꯦ ꯑꯩꯅꯗꯤ ꯑꯅꯤꯃꯛ ꯂꯣꯏꯁꯜꯂꯝꯒꯦ ꯁꯤꯅꯦꯕ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯈꯟꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯁꯤꯅꯤꯡꯉꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯤꯕꯩ ꯋꯥꯈꯟꯗ ꯍꯥꯟꯅ ꯂꯣꯏ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯒꯦ ꯇꯧꯔꯤꯁꯤꯕꯣ ꯁꯤꯅꯤꯡꯕꯁꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯣꯡꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯨꯗꯒ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯨꯗꯤ ꯌꯥꯝꯅ ꯇꯒꯠ ꯇꯦꯛꯑꯒ ꯍꯧꯖꯤꯛꯁꯤꯅ ꯄꯪꯈꯣꯏꯗ ꯈꯨꯏꯖꯜꯂ ꯃꯥꯏꯒꯁꯦ ꯄꯪꯈꯣꯏꯗ ꯈꯨꯏꯔꯛꯄ ꯈꯣꯏꯒꯦ ꯈꯣꯏꯖꯅꯨꯗ ꯈꯣꯏꯕ ꯀꯟ ꯉꯝꯃꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯡꯉꯝꯃꯤꯗꯨꯗꯤ ꯇꯤꯡꯕꯩ ꯃꯇꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯨꯏꯖꯜꯂꯛꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯆꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯁꯨ ꯍꯥꯟꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯦꯒꯥꯏꯕ ꯁꯦꯠꯂꯁꯨ ꯐꯖꯩ ꯈꯤꯇꯪ ꯃꯆꯨ ꯊꯣꯛꯇꯕ ꯁꯦꯠꯂ ꯆꯥꯔꯁꯨ ꯐꯖꯩ ꯍꯧꯖꯤꯛꯇꯤ ꯑꯍꯟꯕ ꯁꯦꯠꯂꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯁꯟ ꯍꯅꯨꯕꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯍꯟꯕ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤꯗꯨꯅꯤ ꯆꯍꯤ ꯍꯥꯞꯆꯜꯂꯛꯄꯅꯤ ꯀꯔꯤꯝ ꯍꯦꯛ ꯈꯟꯕꯤꯗꯦ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯁꯨ ꯀꯣ ꯁꯝꯁꯦ ꯉꯧꯔꯣꯛ ꯉꯧꯔꯁꯨ ꯉꯧꯕꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯤ ꯈꯨꯏꯔꯦ ꯈꯨꯏꯕꯩ ꯊꯣꯛꯄꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯦꯀꯦꯟ ꯐꯥꯎꯟꯗꯦꯁꯟ ꯗꯦ 2025 ꯔꯥꯏꯇꯔꯁ ꯄ꯭ꯂꯦꯠꯐꯣꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦ ꯔꯥꯏꯠ ꯀꯥꯡꯕꯨꯒꯤ ꯍꯧꯗꯣꯛꯈꯤꯕꯒꯤ ꯐꯦꯕꯋꯥꯔꯤ ꯑꯩꯈꯣꯏꯒꯤ 22 ꯗꯦꯠ ꯀꯩꯅꯣꯗ ꯑꯅꯤꯔꯛ ꯁꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯃꯁꯨ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯇꯥꯕꯤꯕ꯭ꯔꯥ ꯐꯪꯁꯟꯒꯁꯨ ꯈꯔꯗꯤ ꯆꯠꯂꯦ ꯑꯩꯅꯅꯦ ꯂꯥꯏꯟꯗ ꯆꯠꯂꯒ ꯇꯣꯡꯕ ꯌꯥꯕ ꯕꯖꯥꯔꯗ ꯑꯣꯏꯕ ꯑꯗꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒ ꯇꯧꯕ ꯑꯅꯛꯄꯗꯗꯤ ꯆꯠꯂꯒ ꯑꯔꯥꯞꯄ ꯃꯅꯨꯡ ꯆꯟꯕꯗꯗꯤ ꯑꯩ ꯒꯥꯔꯤ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯌꯨꯝꯁꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒꯤ ꯍꯥꯏꯔꯒ ꯄꯥꯛꯅꯗꯤ ꯆꯠꯇ꯭ꯔꯦꯕ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗꯤ ꯈꯔ ꯆꯠꯂꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯅꯤꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯔꯥꯏꯇꯔꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯅꯤꯄꯨꯔ ꯄ꯭ꯂꯦ ꯔꯥꯏꯠ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯣꯇꯣꯗꯤ ꯄꯦꯟ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯃꯦꯟ ꯑꯦ ꯌꯨꯅꯤꯛ ꯂꯤꯇꯔꯦꯔꯤ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 22 ꯍꯌꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯔꯕ ꯀꯌꯥꯅꯣ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤ ꯌꯥꯎꯒꯗꯧꯔꯤ ꯑꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯌꯥꯏ ꯄꯨꯡ 11 ꯍꯧꯔꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯩꯈꯣꯏꯒꯤ ꯔꯤꯠ ꯄ꯭ꯂꯦꯠ ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯖꯤꯇꯦꯟ ꯑꯍꯩꯕꯝꯅꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯁꯨ ꯎꯠꯆꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯎꯠꯆꯔꯤꯁꯦ ꯆꯤꯊꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯖꯍꯧꯔꯤ ꯍꯌꯦꯡ ꯈꯔ ꯑꯋꯥꯠꯄ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯒꯦ ꯑꯗꯨ ꯎꯠꯆꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗꯤ 1,100 ꯈꯔ ꯍꯦꯟꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯁꯦ ꯍꯧꯖꯤꯛ ꯖꯅꯋꯥꯔꯤ ꯊꯥ ꯐꯥꯎꯕꯒꯤ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯩꯁꯥ ꯍꯨꯜꯂꯛꯄꯗ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯃꯦꯝꯕꯔ ꯈꯔ ꯑꯃ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯛꯇꯤꯞ ꯑꯣꯏꯖꯗ꯭ꯔꯒꯁꯨ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯨꯂꯞ ꯑꯃꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯌꯥꯎꯗꯕ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯃꯔꯝꯗꯤ ꯐꯣꯇꯣ ꯄꯤꯔꯛꯇꯕ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯌꯥꯎꯏ ꯐꯣꯇꯣꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯤꯗ ꯑꯦꯛꯇꯤꯞꯇꯤ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯄꯤꯌꯨ ꯌꯥꯗꯕ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯂꯩꯌꯦ ꯑꯗꯣ ꯐꯣꯇꯣ ꯎꯠꯅꯤꯡꯗꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯕꯁꯨ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯃꯤ ꯃꯣꯔ ꯗꯦꯟ ꯃꯤ 50-60 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯐꯣꯇꯣ ꯄꯤꯌꯨ ꯌꯥꯗꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯕꯨꯡ ꯑꯩ ꯁꯥꯗꯣꯛꯄꯝ ꯕꯤꯖꯌꯥꯅꯦ ꯀꯣꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯗꯣ ꯏꯕꯨꯡ ꯉꯁꯤꯁꯦ ꯏꯆꯥꯒꯤ ꯄꯩꯈꯥ ꯊꯥ ꯆꯠꯂꯨꯕꯁꯤꯗ ꯏꯁꯥꯁꯦ ꯆꯔꯥꯡꯅꯕꯁꯨ ꯐꯥꯎꯏ ꯃꯣꯏꯔꯥꯡ ꯂꯣꯝꯗꯒꯤ ꯈꯨꯟꯉꯥꯛꯄ ꯈꯔ ꯐꯥꯏ ꯍꯥꯏꯕꯗꯨꯗ ꯑꯗꯒꯤ ꯗꯤꯁꯤꯗ ꯃꯤ ꯈꯔ ꯊꯣꯝꯖꯟꯕꯗꯣ ꯑꯩ ꯁꯦꯀꯦꯟꯗꯔꯤꯗ ꯇꯥꯖꯩꯌꯦꯕ ꯑꯩ ꯏꯆꯥꯅꯨꯄꯤꯗꯨ ꯕꯤꯁꯦꯝꯄꯨꯔꯒꯤ ꯏꯁꯥꯁꯦ ꯆꯔꯥꯡꯅꯕ ꯄꯩꯈꯥ ꯂꯣꯏꯔꯨꯕꯁꯤꯗ ꯏꯕꯨꯡꯒꯤ ꯗꯥꯏꯃꯟꯒꯤꯁꯤꯗ ꯑꯩꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯁꯤꯗ ꯁꯔꯨꯛ ꯌꯥꯖꯔꯛꯄꯅꯦ ꯑꯃꯨꯛ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯏꯕꯨꯡꯒꯤ ꯀꯤꯇꯨꯀꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯗꯒꯤ ꯂꯣꯟ ꯊꯣꯛꯇꯕ ꯑꯃꯅ ꯋꯥꯔꯝꯒꯗꯕꯁꯦ ꯏꯃꯥꯡꯗ ꯁꯪꯖꯪ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯥꯏꯔꯕ ꯑꯃꯒꯤ ꯆꯩꯊꯦꯡ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕꯅꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅ
ꯁꯤꯖꯤꯟꯅꯅꯤꯡꯕ ꯇꯧꯅꯤꯡꯕ ꯅꯨꯄꯤꯗꯨꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯋꯥꯔꯤꯗꯨꯁꯨ ꯑꯃꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯣ ꯏꯕꯨꯡ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯕꯀꯣ ꯐꯦꯁꯕꯨꯛꯇ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯖꯩꯌꯦꯕ ꯑꯗꯣ ꯇꯥꯕꯗꯤ ꯌꯨꯇꯨꯕꯇꯁꯨ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯏꯛ ꯇꯧꯖꯩꯌꯦ ꯑꯗꯣ ꯏꯕꯨꯡꯗ ꯀꯩꯅꯣ ꯀꯥꯔꯛꯄꯁꯦ ꯏꯟꯀꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯕꯩꯅꯤ ꯃꯌꯥꯝ ꯇꯥꯕꯤꯕꯁꯤꯡ ꯅꯣꯛꯅꯕꯤꯒꯅꯣꯕ ꯀꯔꯝꯕꯅ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯂꯥꯏꯛꯇꯤ ꯑꯗꯨꯝ ꯌꯥꯎꯖꯕ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯐꯦꯁꯕꯨꯛꯇꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯍꯦꯜꯂꯤ ꯌꯦꯡꯕꯁꯦꯀꯣ ꯀꯥꯟꯅꯕꯁꯦ ꯌꯨꯇ꯭ꯌꯨꯕꯅꯗꯤ ꯍꯦꯜꯂꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯅ ꯍꯦꯜꯂꯒꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯣꯝꯅ ꯌꯦꯡꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣꯝꯅ ꯁꯤꯌꯥꯔ ꯑꯃ ꯇꯧꯔꯝ ꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯗ ꯃꯤ 200 ꯂꯩꯔꯝꯕ ꯌꯥꯏ 500 ꯂꯩꯔꯝꯕ ꯌꯥꯏ 1000 ꯂꯩꯔꯝꯕ ꯌꯥꯏ 5,000 ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣꯝꯅ ꯄꯦꯖ ꯑꯣꯏꯇꯥꯔꯗꯤ ꯍꯦꯟꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯣꯝꯅ ꯁꯤꯌꯥꯔ ꯇꯧꯀꯥꯟꯗ ꯑꯗꯣꯝ ꯌꯦꯡꯗ꯭ꯔꯁꯨꯅꯦ ꯑꯗꯣꯝꯅ ꯑꯗꯨꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯀꯥꯞꯁꯜꯂꯝꯃꯒ ꯆꯞ ꯃꯥꯟꯅꯩꯕ ꯀꯅꯥꯅ ꯈꯪꯅꯤ ꯃꯤ 100,000 ꯃꯅꯨꯡꯗ 2 ꯃꯅꯨꯡꯗꯨꯗ ꯌꯦꯡꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯗꯣꯝ ꯌꯦꯡꯗ꯭ꯔꯒꯁꯨ ꯃꯥꯅ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯌꯦꯡꯖꯔꯅꯤ ꯑꯗꯒꯤ ꯁꯣꯝꯅ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯒꯅꯤ ꯌꯨꯇ꯭ꯌꯨꯕꯅ ꯃꯥꯒꯤ CPM ꯑꯗꯨꯒ GPM ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯁꯦ खर चावे हाइतारे अदुना पैसासे पाबदा हाइतारे अदुना फेसबुकना खितंगदि पिए अदुना सोमदा अदुमाइना हाइतारे अनिमक्ता ꯑꯩꯁꯦ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯔꯝꯃꯦꯗꯅꯀꯣ ꯏꯕꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯌꯥꯎꯖꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯒꯦ ꯑꯩ ꯂꯥꯏꯚꯇ ꯑꯃꯨꯛ ꯆꯪꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯔꯨꯅꯤꯌꯥ ꯀꯣꯏꯖꯝ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯍꯥꯏꯇꯥꯔꯦ ꯍꯩꯔꯥ ꯄꯨꯔꯒ ꯂꯥꯛꯄꯤꯕ ꯄꯤꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯐꯪꯁꯟꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯗꯅ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯔꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯥꯏꯔꯛꯄꯗ ꯑꯗꯨꯝ 20,000 ꯑꯗꯨꯝ ꯃꯌꯥ ꯑꯗꯨꯝ ꯌꯧꯔꯦ ꯇꯦꯛ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯑꯃ ꯁꯤꯟꯕꯗꯗꯤ ꯁꯦꯜ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯗꯨꯝ ꯑꯉꯝꯕ ꯄꯥꯡꯕ ꯑꯗꯨꯒ ꯄꯥꯡꯕ ꯉꯝꯗꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗꯤ ꯄꯥꯡꯕ ꯉꯝꯗꯦꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯑꯗꯣꯝꯅ ꯊꯧꯔꯝ ꯌꯥꯎꯕꯤꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯊꯝꯁ ꯑꯞ ꯇꯧꯕꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ इंस्पेक्टर तयागी केतुकी ngarang ani suba saruk sanajakre ngarang sudum khonta leba haitare thabak se kitang yama kanadi khonta base ta tawi khonta di inspector tayai sanangamde laibak thiba haitare hakchang phattabani na aduga tabang mayam se tawna ba khona bada wa ba oi aduna tawro masibu nungsibi ba tabi basina matam chana ta dabagi nungai taba madi so idana lebirangoni नसीदगी अखोगी मांदव खनबा हौरे अखोगी मी खरा नेक्थोक नेक्शन तौजरे अदुगा अखोगी स्टाफ सिंगदना ओलेन जेमी होय किरण होय ते बिनोद होय ते लेरिबसिंग वाबा हौरे थोरम तरोकनी खनबदा मोदी पाइ होबने अदुबो थोरम से तौदबा यादबने थोरम अम सिन होनबदा तिन वाइबा वा वाइबा योट अदगिदि जेआई पाइप थांबा अराइबा नते हाइतारे अदो होनजरिबनी कोइजे करिगिनो हाइकान मयामना लागा खोंगन दाबिरकान कोइना माइ पाक्सबदुनि हाइतारे माइ पाकबदि अतै नते सेल फंगबदु नते कोइगी फंबाक अमा फंगजबदुगा मयामनि काइ खोमनबिबा अदुगा कोइना सुमयामबि काइ खोमनजबदा मैम हाइतारे तोंगा तोंगा कैमरा पांथोक ngambadu hello ming amadi leifam habis hello ma sangmaji ma ne oh ming habis ma bhaigapati namu ajari ma koina khata khanga ga su tabiriba mayam na su khangna ba ko tunani ma na tawjare si ai test iba haitabai ne ba ko kesu kai de ma tapiu तारीबसे इचागी खोंजे अमता ताब फंगदबा तिनदंग समलेंग बादु करिगिनो आई फोन अबु करिना ओ इमा अहोबदे यागे दबने खितंग चिंगजनबियो याबनि मा मिनिट 5-6 ति यारोय ngasai ai khongौद्रे अदुने आई फोन दा तंग राइना पा ai na si thorom toringai da su koigi staff sing ju chak chawa gi timing ta gi ba moina su khongौदबा दुगा कोigi ISCOM gi monitor haitare koigi sida ISCOM je koigi somda khongjom site somda ISCOM jing ngarang dagi machine me ni humni suri ya da ba
ꯑꯗꯨꯅ ꯃꯣꯅꯤꯇꯔꯗ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯁꯥꯎꯟꯁꯤ ꯊꯣꯛꯏ ꯅꯠꯇ꯭ꯔ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯊꯦꯡꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯐꯔꯦ ꯏꯃꯥꯗꯤ ꯀꯨꯏꯗꯤ ꯊꯥꯔꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕꯗ ꯀꯔꯤꯅꯣ ꯑꯩ ꯐꯣꯟꯅꯔ ꯀꯩ ꯃꯁꯤꯕꯨ ꯐꯣꯟꯅ ꯅꯠꯇꯦ ꯏꯃꯥ ꯑꯍꯧꯕꯗ ꯃꯤꯅꯤꯠ 5-6ꯇꯤ ꯄꯥꯎ ꯄꯥꯕꯒꯤ ꯑꯗꯨꯋꯥꯏꯗꯣ ꯃꯈꯣꯟ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯔꯤꯝꯇ ꯇꯥꯔꯝꯃꯔꯣꯏ ꯑꯗꯨꯕꯨ ꯔꯦꯗꯤꯑꯣꯗꯗꯤ ꯇꯥꯒꯦꯅ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯎꯠꯆꯔꯤꯁꯤ ꯃꯁꯛ ꯐꯖꯩ ꯃꯁꯛ ꯊꯤ ꯍꯥꯏꯗꯅ ꯎꯠꯆꯕ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯉꯥꯛꯇꯅꯤ ꯗꯣꯅꯔꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯉꯝꯖꯔꯤꯁꯦ ꯁꯤꯗ ꯌꯥꯎꯕꯤꯕ ꯂꯨꯄꯥ ꯆꯥꯝꯃ ꯊꯥꯡꯒꯠꯄꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯃꯈꯛ ꯂꯩꯌꯦ ꯀꯣꯜꯁꯨ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯀꯣꯜꯁꯨ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯏꯒ ꯄꯨꯡꯀꯥ ꯀꯥꯔ ꯍꯤꯡ ꯇꯨꯝꯗꯅ ꯆꯥꯕ ꯊꯛꯄ ꯈꯪꯗꯗꯅ ꯑꯉꯥꯎꯕꯗꯧꯅ ꯂꯩꯕ ꯃꯇꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯂꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯊꯧꯔꯝꯁꯦ ꯇꯥꯕꯤꯕ ꯑꯃꯈꯛ ꯂꯥꯛꯄꯤꯔꯝꯃꯤ ꯅꯣꯡꯃ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯦꯗꯥꯝꯗꯨ ꯊꯧꯔꯝ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯝꯕꯔꯁꯨ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯒ ꯇꯣꯡꯉꯒ ꯒꯥꯔꯤ ꯃꯊꯪ ꯃꯊꯪ ꯇꯣꯡꯉ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯗꯥꯏꯃꯟꯁꯦ ꯊꯤꯔꯒ ꯂꯥꯛꯑꯦꯕ ꯃꯥꯁꯤ ꯎꯔꯤꯄꯣꯛ ꯑꯁꯣꯝꯗꯩꯅꯤ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯣꯒꯁ ꯊꯥꯗꯅꯤꯀꯣ ꯑꯩꯅ ꯊꯣꯛꯂꯛꯄꯁꯦ ꯑꯣꯒꯁꯀꯤ ꯇꯥꯡ 6ꯇꯅꯦꯕ ꯑꯩꯅ ꯊꯣꯛꯂꯛꯄꯗꯣ 6ꯇꯒꯤ ꯑꯗꯨꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯐꯛꯂꯣꯡ ꯈꯟꯖꯜꯂꯒ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯦꯃꯦꯔꯥ ꯊꯝꯃꯒ ꯊꯧꯔꯝ ꯇꯧꯏ ꯀꯣꯛ ꯌꯩꯔꯦ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗ ꯀꯥꯒꯁꯦ ꯏꯁꯥ ꯁꯥꯔꯒ ꯇꯧꯕꯗꯨꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯀꯩꯅꯣꯝꯃ ꯄꯨꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯃꯁꯨ ꯄꯨꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯂꯤꯡ ꯐꯦꯟ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯤꯂꯤꯡ ꯐꯦꯟꯗꯨ ꯄꯤꯔꯝꯃꯦ ꯃꯤꯁꯨ ꯃꯑꯣꯡ ꯍꯥꯗꯦ ꯑꯗꯨꯝ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯀꯩꯅꯣ ꯇꯧꯔ ꯁꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯈꯤꯕꯗ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯃꯥꯏ ꯐꯣꯟꯗꯣ ꯑꯗꯨꯝ ꯇꯥꯍꯧꯔꯖꯥꯠꯅꯤ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯑꯗꯨꯝ ꯇꯥꯍꯧꯔꯕ ꯑꯗꯨꯝ ꯃꯥꯅ ꯇꯣꯡꯕ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯇꯥꯍꯧꯔꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤ ꯇꯥꯟꯅꯒ ꯂꯥꯛꯑꯒ ꯐꯦꯟꯒ ꯊꯤꯟꯗꯅꯒ ꯂꯥꯛꯑꯝꯃꯒ ꯃꯥꯒꯤ ꯐꯣꯟ ꯑꯃꯁꯨ ꯃꯥꯡꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥ ꯇꯥꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯁꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯥꯟꯗ ꯃꯁꯥꯒꯤ ꯗꯁꯥ ꯑꯃ ꯇꯥꯔ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯊꯧꯔꯝ ꯇꯥꯕꯤꯔꯤꯔꯥ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯊꯧꯔꯝ ꯇꯥꯖꯔꯤ ꯍꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯦꯁꯦꯖ ꯑꯝꯇꯪ ꯏꯕꯤꯔꯣ ꯊꯧꯔꯝꯗ ꯀꯣꯜ ꯇꯧꯕ ꯅꯠꯇ꯭ꯔꯕꯁꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯣꯖꯥ ꯍꯜꯂꯣ ꯑꯣꯖꯥ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯇꯥꯖꯔꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯇꯧꯖꯔꯛꯏꯕ ꯑꯩ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧꯗꯒꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯃꯩꯇꯩꯅꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯤꯌꯥꯔꯁꯨ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯁꯦ ꯋꯥꯔꯦꯅꯗꯤ ꯍꯥꯏꯕꯤꯔꯤꯕ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯍꯥꯏꯕꯁꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯁꯨ खितंग पोथोक पोथोनबगीदमक्ता फार्मरसिंग अखोई याबा मखैदि होनासि हाइबसिंग थमजगे अखोइना पोथोक्त्रगदि सार अखोइ मणिपुरदा पुसलक्पा पोथतनदि येनबसि थुंगबनि हाजरिबा सा अदुगा अनिसुबदा सा अखोइ मणिपुरसिदा इरांगसे पियार लापदि खरदि नेमथरे हाइबसु याय अदुबो आइना थमजनिंगिबा वाफमसि पियार लापदगी अखोइगी तंपाकी लमदा अखोइगी खुलंगाइबा इचिलिनाउसिंग फाबा पुनबा अमसुंग अखोइगी इरांगसे कंखलैसि मरमसे करिगिनो हैना एगी मोटा हैना दुम खजबदा अखोइगी हैना हाना ममांगदसु हाइजखिबा अखोइगी जुमलक कैरक्ता बोम लंगसनबा नुमै कापसनबा तौरिबा सिंगसे सा मसी लेपबा मतमददा अखोइगी तंपाकी लमसिदा अखोइगी सिमाना आर्मी न ओरपा नैबा नेदि कन तौबगी सौसे हमथरकद्रा हैना खंजबसा मसी मक तौरिगैदि अदुम अखोइगी खुलंगा को इचिलिनाउसिंग चुमना लेजरगसु अदुम फाबा पुनबा मखैगे अदुम चथरकद्रा खंजबदे तौजरबनि सा थागसरि ओजा ओजे मोरांगलोमदसु फाइ पुलिगा हाइबसु लैरि अद मोय सोमदसु अमनिबुदि फाइ अदुबु येंबिरगदि चमानने येंगदि फनी अदना येंबिरक्त्रदि खरदि अदुम लुनी याम लुरी को हजिक से मोयना पीआर की मनुंग हारिसी इलीगल आर्म्स सिंग खोंगट कदौरी
नोंमै सरेंडर तौरक्पसिंगदि ngakpigadauri तौरक्तबसिंगदि चेराक फंगदाuri हाइबा वाफम अमा लाइ नोंमै लेरेना खनबंgai NIA ना कनाना नोंमै पारिनो कनाना खुन ngakpa चलिनो हाइबसिदि रिपोर्ट अमा लोइना लेग्रौन अदुना नोंमै पिखलपा कांगुदि मखोदे NIA ना NSA गे एक पालोय अदुना तबसिंगदि पानी गाना हाइरकपगी हाइतारे अदु याम फै खोंथांगसिबुदि अदु तसेंगबदि सेंटर ना नत्रगा लेंगांग ना तौफम थौबदु तौरक्तबदि खुन ngakलखिबने खुन ngakpu नोंमै पाइनिम कनासो लेबनति मसागी मयुम सना साननबगी युम साननब होनखिबदि नते होय चुमी मरक्त खुन ngakpगी खुदोंग चाब लौरगा अतोपा हंगलाई खरना मसागी सेन ताननबगी दमक तौरबरा अदुगुमदु हेंकलदि एक्सटोर्शन हेंकलदि फाबा पुनमै थबकसु हेंगलकनि हाइबनि ओजाना तापिरिस चुम्मी एक्सटोर्शन हेंकलदि मसाना दु एक्शन तौरकनि अदुना मरम ओरकांदा एक्सटोर्शन याउदब कांगु फावद खुदोंग चादब मायौनदोइन अदुना यमिनासे ओजा करि लाकदोइनो हाइबदुदि अदुगा मैतै खक्तंग फाबनदि यादों मानदे तौरगदि चमानन तौबम खक्तंग आइफदब लाक्तो माले अदुगा हौजिकी ओरिबा तंगदु लैतादब राजनीतिगी फिबमददि हाइतारेको ngarang nahan joini yam kan haijaba mayam fajana thorom tabi bising khangwirangmani inspector tayai dagadi haidi haigibane numit nini gi mamangda aina panjaki bo wafam amdi leibane fajana inspector tayai tabi bising khangwirangmani aina predict tawjaki bam kha karigumba ngarang joi haijakibane Mamta Banerjee gi matang masagi regional party moram tardi nang chief minister oiba to u adu nang adu tori du to ya di ga si ya di Chief Minister mo ina toma ko bono pamna Chief Minister Manipur gi oren khalase regional party ma semjaren khalase magi Chief Minister oi baga ada center de lok thopung ngamde aduga mana yada ba pona mai gi lebakini hairano constitution gi manungda constitution gi wang ma de nataba constitution gi manungda mana haiba no noina hari do yati kaina mana haiba ngamme aduna adeida center da pairi du BJP oyu Congress oyu pairing khalasi पायरी दु मणिपुर दु पाई तारगदि खोइदि याम कन हाइजबने इन हवाइदगी सुबोट ममांगदा मणिपुर दि दिल्ली द नोंग सुरकान मणिपुर सातिन तुपलमने ngasi बावद मणिपुर द पाई खिबल लेंगाक से यामना सेंटर दबु पाइरबा पाइरिबदुगी छोंदो याम पाइगल्ले अदु पाई खिदबु कुमयावी करम मतमदा MSCP हाइदना कांग्रेस दगी चोंगजनब कुमम लेकी मतमदु द थबक मयाम म हापचलुरगा टाउन साइजिंग हाइदना थबक लौथोकी हाइदना इंस्पेक्टर तयार सुमिनिनी गी ममांगदा पंजखिबन अदुनो रीजनल पार्टी मगी हुजिक मैम खनब हई हाइसे यारोद मरम रीजनल पार्टी नतदी मसागी थौदांग लोबंगम मसागी दायित्व लोबंगम लेरक्ट्रो अदुन होय दोल मानद्रगबुदि PR थमजलखिब लेको कांग्रेस न पारिंगेदा सोंद NDA न पारिंगेदा मणिपुर द PR थमजलखिब कांग्रेस मतम लेखिब अदुबु मतम दो लेंगाक अदुन मपुंग फाना थौरम मागी कनोदु चलाइब ngमदब कान ओइखिबने अदुन सपोर्ट तौदुन मनुंगदु मी हुंफुदुगी मनुंगद मी कुंथ्रागा निथोइना सपोर्ट तौ लेरगदी कनामतन प्राइम मिनिस्टर no oiro adagi amano oiro dai president rule thamangam de aduna regional party gi khanaba lai gan hainari wafam se ngarang nahan predict to boduga sum panjabai wani thagachari thank you so much oja subhash chandra thagachari kari lakadoi no haiba didi ko no makoi yemina se adaga regional party gan lakadoi se swaisi dani adu regional party no mi atai lam da diloina matik chai kai gi no ha kan masagi lebak tu gi ona state tu gi GDP sen thumje center da gi pira su piraktrasu दरकार तादे गायन लेबले बाक्तदी यायब अदने खोइदे मु सेंटर ना याम सेन थादर कांदा तोबनिना अदन मणिपुर लेंगाक त सुंगाइरे अदन MSCP पालिंगी मतम त सुदमाइ तौकी डाउन साइजिंग थंबी की खुदोंग चादब क्या तौकी थबक तगी तोलोपी बंगमदबा चही मेहना तोलोपी ngमदबि लोइना थबक कक्थकिबा अदुनि फागी तौरगा इंस्पेक्टर ते हाइदा हाइकिबदो थबक तौरे हाइना लोहोंगा करिनो अदुगा थबक लौथोकिदना थबक तौरमनु पादो ऑटो थौए न हाइकिबदो मयाम ताबिरंगने अदने हजि लाइसिको यमिनसे औचरिबसि मैथै नोंसागी टिमगाक्तनि कोइ मियोय 19 38 परेंग सानो चरिस अदना मैथै नोंसागी टिम डायमंड डोनर्स की मेंबर्स सिंग ओइबिबि यावी अदुगा करिगुम मतमदा वानागी मतमदा मतेंग पांगबिरकपदुम यावी थगचरि Kol tobio toromasida sarugabio hongdobio dom sodom gi pongning gi waro
Hello. Hello, hey, airport to take it to Bini, sir. Oza takpiyo kari wafam hai biningi thorom saru ya berako. To talk to Honey, I relate IG Diamond Donor, the Vidamata, I saw so like the game country. Takpiyo. Although I am the Hapungam, they were over there. I look personally who tell Aduga, I get Diamond Donor, this time, I see to pass on Kapsa Givani. Angam Bakarani, Masida, Piro, I didn't buy now. Ay pelo ida pesa yam de am. I like the Gani and like the game country. Hoi hoi. I seen a palm so don't the young had the Talaga. And the country of real Jackie and a man's higher to again. Seen a part of a lamb with the game country. Hoi. Almost I was there. In hygienic room for them. Ranji Matanga was getting more hung to Han and this year, and the Messiah, Pacum, the people. I couldn't but I am Saturday. There is. Kanamu Kanana, Patadan, as you want to know, Program some hope to learn already. I quite some folks have a hair level quota. And Randy Matangi of Gopirano. Diamond Donor, the as a work project, we have to talk to you more to talk to the but there are functions it own about. So we are actually even color things in that. Hoi. Can you get the eyes again? Comes there again. Thank you. Tagachari. Mathangi caller de khudong chaba bijari saruga biu. Call to biu thoromasida saruga biu. Ano ngasi khara hapjabane ngasi gi donors members sing update tawbada maning wai da khara dum york jarakani yabi saru yabiri basing na meeting tabiu puning thogot piu lam sing se uradi ko mayam ama henanga kani adu ki matik lam se tongan ma mafam khya da gini hai tare yabiris call tabiu thormasida पैसा काप की बा अदगी पैसा था की बा डोनर्स की पैसा हापी की बा लेरदी मैसेज था भी बा कॉवी गनु मैसेज पु था द्रवा करीमत खंगजदरे दु तारे कोई करीमत खंग दे दु न मैसेज था भी हो आई कनाना पैसा था रही कनाना कनो तो हबी येंग बनंग जदे दु न लुपा हम तंग था कर सको कोई अदुगी थाजा की बनी सिन सिगी ओइरो हायदना member donor yaw bi bo ragana donor da thabiro donor yaw da bo na chumna dum thabiro adu natragati lok thok pe ta wai hai tar khanghau de hai tar hello mingam de like from ibc hello ha kanon ni cha ma ham no ta ding in ding ta no lam thong ding sa ta la mok to cha ni sum to ai ni ado khayin kanon na donor mi se sa habiu Pung kaya da hawdui no. Kasi sabo ama din na iba. Pung mapan na dai degi siyam sajagani. Mapan na dai ta. Hoy. Ako isi kanu do. Kasamtong sila do. Magala. Ay phone to mo niya ba? Ay di itanda su. Hoy. Kapag mapamarang hangde. Alo nang kaya kaya man si nahabi niya ba? Hoy hoy. Hong naraga dum lakpiu. Hong naraga dum satpiu. Hoy. Sa kami se, noy nam instructor tayo tayo like, hindi ngam dre ay. Hoy hoy. Kumda,
ai tumba ya da bai ana ban lai min nga kai ma to ko phe di hai la ga ni ko nga mu tum da ba hoi aksang phaba mai to aksang phatam ni ne ba aksang phaba na maru ni ko na ngama kan da tabiyo hojik yadringe de tabiru no ngai na pothabiyo aduga maru mapang sing hongnaraga dum lakpa yai hai tare aduga imphal degi na khoi sibau lapa se dum 35 kilometer ni na lambi de dum hojik kan di nungai ram ne khoi songi matek se madi na hawai gi matam du natre hai tare yam lai bani hojik kan di dagi kep ama hai tare car ma koro kep am da chalaga loiraga dum sakhrasu yaba matam moire adagi di cham na ne pesai ting da bida thobal parking da chapiraga BJP office le bade mamang gi thobal parking le bane atai da low floor gi bus adum chen mane kaksing phawgi adai da nunga aina dum lakpi ba only 30 minute kok changani adu natragana mai koi gi magic hai tare magic sina koi gi jam hall mamang adai da khamani adu winger su khamani winger da no wangjing phawba nunga aina tong pa da winger da 20 minute muktang changmani yam yang mane aduga winger da tongaga wangjing dagi auto ma lupa kun bithok piraga lakpada diamond gi tv gi mapa da khambi ho na hai kan ko irai laina dum khamni hai tare aduna auto guma kai guma gari se numidang wairam pung manga makhai taruk phoba dum phange adu manga da badi mamme ko adu mayam na dum lakpira kana kanam ta yet na hai tare adagi cham na adagi diesel auto ma da tonga la so dum yongni magic tonga su yongni bus tonga su yongni kanam ta hire to da su yani da khwai nungai badi marup ama hobiraga imanabi ma hobira chapiraga diko irai laini am nak ni hai tare thank you so much sagachari thorom ta bata da bagi di kasu kano to birun koi thorom ta de ya de ba leite adana nungai nei sa fana na ba na hona biu isa nungai to jing na da koi thorom ta dre khotre na hai ba do koi na mu ta ba do nungai ja de koi thorom di ta dre na hai ba do ma do nungai te aduga la oi do mi sina koi thorom di la ro hai bo hai se sim tang ga koi da season na binu koi na ta ba do nungai ja de hai tare sima aduga koi huji honari sine ko ja ngang ga yuji jami ho de gi si olen ho yong sing sai uk de gi tawri ni tum na ngai honari ne bangang gi ahing jo pong hom phaw program taw le re de gi muksi mo po chai thang wa ko mi su leite adane koi di thorom taw se ta seng na mi gi dum changi da mi khara bude hire taw jare stage sa bai bude stage nga si dei sa ba ho re aduga kulum doi gi ni nga si dei sa ga tin ga khanjan kho chan na tor ga nong chu ge ra chu roi ra thorom di sung soi soi da na dum pang thok chara dong ni na hello minga made lai from ibc hello hai pon thok dai bai ka ting da gi bi mulane aram lok chari sa da pun ni oi ba wahai khar tham jara ke cha koi donor mi lak ba si nu ai ja ei awa ba loi kaw le sa na donor mi si ngai ba ga tai ba ki rang su lak ta ba oi chanu koi soi da na pang so ko ngam na ba oi si sa koi da na ma ki sa imung gi su ma sa na te no ai da ai donor mi ti yaw da ya te ko dai kan na mu ni adana sa thangja ni ta su lak jaga ni sa chem sa ba andagi koi myang gi lang ma du koi kitang doi su che dai na che mane na koi ma kai do diamond tv da la ga koi nomai jing ni ki donor gi kitang doi su koi chem sa ba yaw lak jaga ni sa ana ai si da ai mo tham jan ni le ba ki yang si isor da tang lak pi ra ga nu koi donor mi su nu ai pang thok ta ge akoi harau bo ko mai pang thok pa na te koi me am si theng na ga akoi sak mai khang na ba de gi lam da gi lak pa du nang oi le um vi la si oi ra me si oi le sumi ta oi de ta kun ji na koi me du free oi na khang na ba gi nu ai ba du ni sa ko na khong dok ja ri ji ana harau ko mai pang thok pa na te de na koi yaga de koi donor mi si ga yamba donor mi sam ta tek ta na lak pi hai na hai je ri sa ki diamond tv gi ka si puk ning wa on phung dok se sa hai ni bodi yang le sa du matang da loi ji la ni hai gi yang donor mi ta khara kha gi thank you madam manga jare saroga birak mathang gi call ngai jabo ina hai taren fresh ma wa khan nam tang sa hong dok pa ya breng
Hello. Lambi siya ako dahil siya kaya limpagan sa. Top you. Expected tayo kitikido. Top you. Saan pazaba ni sar ayonda ay ikwado sumaron thokidabani na bako. Yang kapi hanjan talay redo saray di. Ado kitikido bukar mai tawdoino. Khangdebo. Ay hepo minaway pala daw dumaron thokideba sa. Hoy. Ada idea ang kappa do sa dai thongdok tarakpani. Hoy madam. Kitikido choy ngan jahon bigan ko sa. Hoy hoy. Khangde yeminis. Thank you. Sir thamjarage. Thank you. But Chazamayum, Sonita, Sonibala, Tagacharing as a live Yawi Bagidama. Hello, Mingamadilay from IBC. Hello, sir. Good afternoon. Togzari by Nauring Kapita kong pandagi. Top you. Kari have any? Sir, pagi donors minna la pasida. Isorgi mo from Dazun Nizari, Mayam Punamak. Take the guide na pang kumina ba. Koju tam kulum doigi. Ngaja bazam nungay ba haraw ba ko. Mayam pingarani kan bagi am nungay ba. Ama pokte sir. Ado mayamju lakminaraga akoigi khangna janaba mayamje thengnaraga akoisu ima ukhawgi ima me mohoiga punlaga lakminaduni sa aduga halakbagi di akoi thopa lau kholona mai sinjare aduga chakhibagi di ngangbiton lone ngangbiton do akoi lekai ni sa aduga toraga lakminajaraga sa Hoy. Mayam punna baba uminadana hene takot pa matang tahida hene takot pa ngamba mayam gi mateng pang ngamba uminaji aijen ni sa Tagachari. Sana tau ba khudi makta zu mai pa pa hena no ba program policy ting pang bagi oiro amagi oiro sana khotpiro akoi ju ngamba lei ba lei ta ba mayam gi pakulon mana ba mayam punsin na ga tau ba je asuki mating ngai je sa Hoy. Amazing. Sa butagasari sagi Thank you. inspector tayay pumini waron sa na matang khara dili jalu bagi pumini waron santok pi dabato akoi matam do yoraga ko jamna taning ba haidi sum tawgi bagi matam do ying naga nungai ta ba phaude ba dubu sargi ju mayam gi tawri ba uluri ba dugi nok mangono ko ju thagasari ado Maka sana lapiraga mayam gi seba tawgi bese ani ngali tana thagasari sir thank you samjaraje Namnungay saroga abirakwa aduga mayam satuk sasin gi oraso ne hoje kandine ngallinge da koise thabak toringe da koise auto kharaso e dum haira thamge saida so akoi mi mari manga punjanaraga dum saibok dong thoban bok dong thinbiyo na thoban di pung 6-8 phawa dum keno lei wangjing su dum lei gari se thenga su dum haitare gari ngaktani da hoje loina hair to bodo logi ai haitare ko yam kanna lo udabne so mi amani punjanara de Hello minga model from IBC Hello. Minga from IBU Hello, sir. Taram Lokchari. I Bisempurdagi baby. Taram Lokchari, baby Tapio. Kari wapam IB ningi? Ado, sir. Kenomta haise kita me. Eko ise lona tari ba. Lona. Oh. Lona tabi kangu haitare. Oh. Ado. Sir, I pesa kita capture kita ni. Kesukai di. Sir kita orang mama pangtu kita bodoh. Kau jadi lam suta play ado lak pasungam lak tiam lak ni lak puding ngam jara. Ham na dom yang jara ke. Ayah sahu biharak tore to. Lak tiam lak ni ba. Aduh ayah kenon. Angang yang pi. Angang pi. Kesukai di adum tabi oyom dagi adum yang bio adum thorom seko.
लेपाक इरांग लेत्रगदी अदुम लाइव अदुम थानी अदो करिगुम लेपाक इरांग लेरमगदी लाइव थाजरोइदोइनी कोना थादोइने अदुना लेपाक इरांग लेरक्तबा हाइबा तारे अदुना अब नुगाइजे केसु कायबे लेते तौबुददी पैसा कापकदब नंबर दुदी सिगी कॉल सि नंबर सि नते होरेन मेसेज अमा थाबिरा नंबर लौबिबे याय नत्रगा ममांग दा अमुक थाजा करे सार सार अदु थाबगी लेरगदी यारे अदुदगी दुम तौबिबे यारे को होय अदुदी वाफम सिना लोबिरबरा तै करे हाबेनिंग बले अदु सार अखुइगी हंतक से याम सौबा याम नुंगाइतबा हाय तारे करावाइदनो बिसेमपुरदा आउ बिसेमपुर गिसे बिसेमपुर कावाइदनो मपाजे बिसेमपुर 1 number 5 मखा लेकाय कनो थोंग अमा लेबदो सार मेन रोड किदा थोंग अचौब अमा लेबदो अदुदुगी क्वासिफाइरोंगा समझल संगबे याबा कनो दुरो नते क्वासिफाइदुना पुलिस स्टेशन लोमदगी फौजन दोइनेबा होय होय खुजुमान चंगमुई अदुदो सलंबी चंगबम अम लेबदुराबो अदुगा ऑपोजिट ओइदुइनेबा अखुइगिना करी स्कूल नोम लेदे राइट साइड खुजुमान के कई ना लेफ्ट साइड ओइदुइनी तना सार होइरोम दे लागा होय होय अदुम ओइदुइबा कईगिनो अदु रेडियो न को ओइरोम दो मालिको याम सेंगमनि हुजिकती अदाइ दुदे आई रेडियो पायर को चचरीने अदाइ मपागा दो आई खाम स्कूल लम जुलै दानि अदाइदा अदाइ मपागा दो आई खाम खोंग न को चचल रेडियो पायर के चलिनी मयाम नदि खंगदबा अस कनानो रेडियो पायर चलिजे न कोइ मी अनि अहुम लागा दम चलिनी गाड़ी खाममगा को फाबर फादबर टेस्ट लोइ तोरमबन एनीवे येंबिउ सुम करी करी मखन मखन मोंग मोंग हाय तारे थागचरी अतोप करी करी हाबेनिंग बलेबेरी सारगी अहिंगी थौरमदो अखो यावबो ngamjadarasu nungalaga dum tajai ko phone dagi choidena tabiu nungalaga tabana yamane tabiu hoy nundang dadi thengabani na adum taram heta tum thar leiramba phone je bathan adum thara adum leiram duin hoy hoy yam nungajare saru ya birok ko mayam no sumaina khoju tari na khanghan birok pa nungajai aduga tabiu nungalaga resu tamna tamna te te thabak tawringai matamda tadi tabiu tagachari nana hello good afternoon sergeants Vishnupuri kendagi bira tabi riba mayam usi kai khumi mesari sergeants oza bira gi number singa sidi ai phone je atobadi silla torokune topa number am thole banki lingam tawne na pura sakra mama na ado tawning wandra nga amgi likendagi ta thana bondigi wara torokune sergeants ekoi gi donor mil lakh do sergeants tek ta kadana ngaya kana phubi obio na ha mum wis bijage sergeants Sari akhigi akhigi inspector te tajari ba misama oina akhigi madugi mahau do patra khangmani police ki mahau se sa sanari ba inspector te gi police ki fazable role je ngasi ngrang ki paw se akhigi police na akhigi samaj themtok ba asaw thodang ma sergeants ma khoina logdoi ne ko sergeants ko adugumba samaj sibu sumthok ba ma khoigi law and order fazana nga ka do misak singina akhigi drug program 거기 공반 지름에 하고군바 지금 딱 봐주다봐 거기 거기 police기 봐자마자 뭐기 타우당 어서 보면 아무도 거기 아숨부터 보면 아무들 레디 뭐 아무들 로이 나테 싹 싹크링 뭐나 친구 막 할래 하는 거기 안징이 보러다 야암도 봐주다봐 거기 police기 삼도 하라 거기 아이는 야다봐 거기 남비도 거기 있다는 거 파샤 카르게 했다 오군바 다도 기부군바 트래픽 라나 생긴다 아두고 뭐 아무 다면서 야무가지디 하겠다는 거 사지 समाजमा तुम सोको यार पछि तिमीले यामना हजुर बकन हुन्छ मतलबले सगले हालतले सनजे किन वफन थमरगा साथै सुनिसुता अखोगी पिआरसी मनिपुरले इन्ट्रेस्ट लाए अदुबो मागी फम फतब बिया पाम पाम हायम बेरे काय फदर मजि साइलेंस ला अपनिना सिंग अमसुंग तमद मसिगी चपचा मिंग मदि तहनजनि हाबतारे सामनो हारगा अखोगी नेशनल हाईवे दा अखोगी कुकी मिलिटेंट सिंग अखोगी बंकर का सारा का अखोगी इलीगल टैक्स मयाम अमा कोई इलीगल हेवी टैक्स मयाम अमा कोई लौरी से अखोगी सेंट्रल फोर्स अमसुंग सिक्योरिटी फोर्स की ममांग मक्तने हाइबतारे सर्जेंट्स को असिकुमिसि होय खना तखाइबदि हौरे हाइबता तखाइबदि हौरे हाय अदुबु याम सेंग हाइबतादि लोयनंग मसि तखाइजनि हाइबतारे सर्जेंट्स मसि
ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯀꯦꯁꯁꯦ ꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯎꯔꯤꯕ ꯉꯥꯛꯇꯅꯤ ꯖꯁ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯗꯨꯗ ꯎꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕꯗꯣ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯐꯥꯏꯅꯤ PR ꯂꯥꯏꯕꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯐꯥꯏꯅꯤ ꯑꯗꯨꯒꯤ ꯂꯣꯗꯣ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯄꯋꯥꯔ ꯄꯤꯗꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤ PR ꯂꯥꯛꯄ ꯀꯥꯟꯗ ꯄꯋꯥꯔ ꯂꯩꯕ ꯖꯥꯠꯂꯥ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯁꯦꯡꯅ ꯚꯦꯂꯤ ꯑꯃꯁꯨꯡ ꯆꯤꯡꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯥꯏꯟꯁꯦ ꯂꯣꯁꯦ ꯃꯄꯨꯡ ꯐꯥꯅ ꯆꯞ ꯆꯥꯅ ꯐꯠꯍꯟꯕꯤꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ PR ꯄꯥꯝꯗꯕꯁꯤ ꯃꯁꯤꯒꯤꯁꯨ ꯑꯐꯕ ꯑꯄꯥꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯔꯣꯏꯕ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯖꯥꯕꯤꯔꯥ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯨꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯨꯏ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯄꯨꯟꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯀꯩꯗꯧꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯦ ꯏꯕꯨꯡꯉꯣ ꯏꯆꯦ ꯁꯤꯡꯇꯥꯅꯤ ꯏꯆꯦꯗꯤ ꯀꯩꯅꯣ ꯗꯣꯅꯔꯗꯣ ꯆꯍꯤ ꯑꯃꯒꯤ ꯄꯨꯟ ꯈꯥꯏꯕꯅꯦ ꯃꯥꯁꯇ ꯇꯥꯕꯅꯦꯕ ꯑꯩꯁꯨ ꯀꯥꯞꯄꯛꯑꯅꯤ ꯌꯥꯎꯔꯤꯕꯅꯤꯀꯣ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯩ ꯃꯥꯁꯇ ꯑꯗꯨꯝ ꯄꯨꯟ ꯀꯥꯞꯄꯛꯑꯅꯦꯕ ꯌꯥꯎꯔꯤꯅꯤ ꯐꯣꯇꯣ ꯎꯠꯂꯛꯄꯗꯤ ꯎꯗꯦ ꯑꯗꯣ ꯈꯥꯏꯔꯛꯇꯕꯒ ꯍꯥꯏꯀꯣ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯔꯦ ꯈꯪꯕꯤꯅꯕꯅꯤꯀꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯥꯞꯄꯛꯑꯅꯤ ꯃꯥꯁ ꯑꯃꯗꯩ ꯃꯥꯁ ꯑꯃ ꯑꯗꯨꯝ ꯀꯥꯞꯆꯕꯅꯤ ꯏꯆꯦꯅ ꯑꯗꯒꯤ ꯁꯤꯅ ꯑꯃ ꯑꯣꯏꯈꯔꯦ ꯑꯗꯩ ꯏꯄ꯭ꯋꯥꯒꯤ ꯉꯔꯥꯡ ꯄꯦꯇꯨꯛꯀꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏ ꯕꯣꯝꯕꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯊꯣꯛꯈꯤꯕꯀꯣ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯂꯩꯕꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡꯁꯦ ꯑꯗꯨꯝ ꯇꯨꯍꯠꯄꯤꯖꯥꯅ ꯍꯟꯖꯟ ꯏꯖꯠ ꯃꯥꯡꯉꯒ ꯁꯤꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏ ꯃꯥꯃꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯥꯛꯑꯒ ꯃꯣꯏ ꯂꯝꯗꯨ ꯌꯣꯟꯊꯣꯛꯑꯣ ꯍꯥꯏꯔꯁꯨ ꯂꯥꯏꯔꯕ ꯍꯥꯏꯁꯤꯒꯤ ꯐꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯆꯪ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯐꯖꯈꯔꯦ ꯑꯗꯨꯛ ꯃꯇꯤꯛ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯇꯥꯔꯒ ꯑꯗꯨꯛ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯝꯕꯗ ꯊꯦꯡꯖꯐꯥꯎ ꯀꯤꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯩꯈꯣꯏꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯋꯥꯔꯤꯕ ꯑꯃꯒ ꯇꯧꯔꯤꯕ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯑꯩꯈꯣই ꯏꯁꯤꯡ ꯆꯥꯎꯈꯤꯕ ꯅꯦꯁꯅꯦꯜ ꯀꯂꯥꯃꯤꯇꯤ ꯌꯥꯝ ꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯈꯤꯕꯒꯤ ꯄꯩꯁꯥ ꯀꯥꯏꯔꯛꯄꯗꯁꯨ ꯌꯥꯎꯗꯔꯦ ꯍꯥꯏꯒꯨꯝ ꯇꯧꯏ ꯉꯔꯥꯡ ꯄꯥꯎꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤ ꯄꯥꯜꯂꯝꯃꯤ ꯄꯥꯟꯗꯦ ꯄꯥꯜꯂꯛꯀꯗꯧꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯤ ꯂꯦꯡꯗꯅ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯌꯥꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯁ ꯌꯨꯡꯉꯤꯕ ꯂꯝꯕꯤ ꯃꯦꯟ ꯔꯣꯗ ꯈꯪꯗꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ MPTCꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯥꯎꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯂꯩꯔꯤ ꯑꯦꯖꯨꯀꯦꯇꯤꯚ ꯂꯩꯔꯤ ꯃꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯩꯒꯤ ꯑꯣꯌꯥꯔ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯧ ꯂꯥꯡꯄꯣꯛ ꯀꯟꯕ ꯃꯇꯝꯅꯦꯕ ꯗꯦꯟꯖꯔꯅꯤ ꯑꯣꯌꯥꯔ ꯑꯃꯗꯤ ꯈꯨꯇꯤ ꯄꯣꯠꯁꯤꯡꯁꯦ ꯏꯆꯦ ꯁꯨꯝ ꯋꯥꯈꯜꯗ ꯁꯨꯝ ꯆꯦꯛ ꯇꯧꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯂꯦꯡꯗꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯑꯁꯣꯛ ꯑꯉꯥꯡ ꯊꯣꯛꯇꯅꯕ ꯏꯆꯦꯅ ꯁꯨꯝ ꯗꯥꯏꯃꯟ TVꯒꯤ ꯆꯦꯅꯦꯜꯗ ꯏꯆꯦꯅ ꯁꯨꯝ ꯁꯤ ꯄꯨꯈꯠꯆꯅꯤꯡꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯏꯆꯦ ꯇꯦꯟꯍꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯆꯦꯒꯤ ꯇꯔꯟ ꯁꯣꯏꯗꯅ ꯌꯧꯔꯛꯈꯤꯅꯤ ꯏꯆꯦ ꯍꯧꯖꯤꯛ ꯃꯤ ꯎꯠꯄ ꯂꯣꯏꯗ꯭ꯔꯤ ꯑꯗꯨ ꯆꯤꯠꯇ ꯆꯤꯊꯔꯒꯁꯨ ꯆꯤꯊꯕꯉꯩ ꯂꯣꯏꯅ ꯍꯥꯞꯄꯛꯈꯤꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯃꯤꯌꯥꯏ ꯆꯟꯕꯅꯁꯨ ꯑꯌꯥꯝꯕ ꯌꯥꯝ ꯌꯥꯎꯏ ꯅꯨꯄꯤꯅꯁꯨ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯤ ꯍꯜꯂꯣ ꯍꯥꯏ ꯉꯁꯤꯗꯤ ꯅꯝꯕꯔ ꯑꯣꯟꯅ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯐꯣꯟꯗꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯃꯃꯥꯏꯗꯨ ꯐꯣꯟ ꯑꯃ ꯅꯝꯃꯨꯔꯒ ꯑꯃꯨꯛꯀ ꯊꯥꯗꯣꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯗꯅ ꯀꯣꯜ ꯐꯪꯉꯝꯃꯔꯣꯏꯗꯅ ꯏꯆꯥꯒꯤ ꯐꯣꯟ ꯑꯣꯏꯅ ꯋꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯔ ꯍꯥꯏꯒꯦꯅ ꯉꯁꯤꯗꯤ ꯇꯟꯖꯥ ꯑꯃ ꯁꯨꯝ ꯂꯧꯔꯛꯄ ꯃꯤꯡꯗꯣ ꯇꯥꯃꯨꯕꯤ ꯆꯤꯔꯣꯝꯅꯦ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯗꯩꯗ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯁꯣꯝꯗꯒꯤ ꯇꯥꯃꯨꯕꯤ ꯆꯤꯔꯣꯝ ꯑꯩ ꯑꯝꯇ ꯉꯥꯡꯖꯈꯤꯒꯦ ꯌꯥꯕ꯭ꯔꯣ ꯐꯣꯟ ꯇꯧꯔꯛꯄꯗ ꯊꯣꯛꯂꯛꯏꯕ ꯃꯤꯡꯗꯣ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯀꯅꯥꯏ ꯐꯣꯟꯅꯣ ꯁꯤꯕꯣ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯤꯡ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯩ ꯃꯥ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯒꯤꯅꯤꯀꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯆꯥꯅꯨꯄꯤꯗꯣ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯤꯡꯒꯤ ꯁꯤꯝ ꯑꯃ ꯄꯥꯏꯕ ꯃꯥꯜꯂꯦ ꯃꯁꯥꯒꯤ ꯁꯤꯝ ꯅꯠꯇꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯍꯪꯉꯒꯦ ꯀꯩꯅꯣ ꯁꯦꯀꯦꯟꯗꯣ
ꯑꯩꯈꯣꯏꯗꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯍꯥꯏꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯁꯦꯀꯦꯟꯒꯤ ꯐꯣꯟꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯟ ꯃꯥꯏ ꯃꯤꯡꯗ ꯂꯩꯇꯕ ꯑꯩꯁꯨ ꯀꯌꯥꯂꯝ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯐꯣꯟꯅꯦ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤꯒꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯗꯣꯅꯔ ꯁ꯭ꯃꯤꯠ ꯅꯨꯃꯤꯠꯁꯦ ꯉꯟꯅ ꯂꯥꯛꯀꯦꯅ ꯈꯜꯂꯤꯕꯀꯣ ꯈꯜꯂꯤꯗꯣ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦ ꯑꯗꯩ ꯁꯩꯔꯦꯡ ꯊꯤꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯑꯝꯐꯥꯎꯗꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯅꯤꯡꯕ ꯀꯥꯈꯠꯂꯒ ꯅꯣꯡꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯒ ꯀꯣꯛ ꯀꯨꯝꯊꯒ ꯂꯣꯏꯔꯦ ꯃꯤꯅꯤꯠ 2-3 ꯁꯥꯡꯕ ꯑꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯥꯒꯤ ꯑꯃ ꯇꯧꯔꯣ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯋꯥꯏꯗꯁꯨ ꯉꯥꯅꯨ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯔꯤꯒ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯋꯥꯔꯤꯕꯨꯗꯤ ꯂꯩꯌꯦ ꯋꯥꯔꯤ ꯂꯤꯕꯗꯤ ꯍꯩꯕꯀꯣ ꯃꯇꯝ ꯑꯗꯨꯒ ꯑꯇꯩꯗꯤ ꯍꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯑꯩꯗꯤ ꯗꯥꯏꯃꯟꯗꯗꯤ ꯃꯋꯥꯔꯤꯕꯤꯒꯤ ꯇꯥꯏꯞꯇꯀꯣ ꯂꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯣꯏꯅ ꯑꯅꯧꯕꯤ ꯂꯥꯛꯄꯁꯤꯡꯗꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯅꯦ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯕꯤꯔꯒꯦꯅ ꯁꯨꯝ ꯈꯟꯕ ꯑꯩꯅ ꯉꯟꯇꯥ ꯂꯥꯛꯑꯒ ꯑꯗꯨ ꯇꯧꯗꯧꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦꯅ ꯂꯣꯏꯅ ꯃꯀꯦ ꯁꯦꯝꯃ ꯂꯣꯏ ꯂꯥꯛꯇꯣꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯑꯣꯛꯇꯣꯔ ꯃꯥꯜꯂꯦꯗ ꯃꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯅꯥ ꯂꯨꯄꯥ ꯅꯠꯇ꯭ꯔꯁꯨ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯃꯌꯥꯝ ꯁꯤꯖꯜꯂꯒ ꯈꯣꯠꯂꯒ ꯀꯦꯗꯅ ꯅꯨꯄꯤꯁꯤꯅ ꯀꯦꯗꯗꯤ ꯀꯅꯥꯅ ꯀꯦꯅꯤꯀꯣ ꯅꯨꯄꯥꯅ ꯀꯦꯔꯨꯗꯤ ꯌꯥꯄꯣꯟꯇꯦꯕ ꯀꯦꯁꯟ ꯈꯣꯠꯆꯟꯗꯅ ꯁꯅꯥ ꯂꯨꯄꯥ ꯇꯥꯍꯧꯔꯁꯨ ꯃꯤꯋꯥ ꯇꯥꯔꯣꯏꯗꯧꯕ ꯅꯀꯂꯤ ꯐꯀꯂꯤꯒꯨꯝꯕꯗꯣ ꯈꯔ ꯌꯥꯝ ꯁꯤꯖꯜꯂꯒ ꯈꯔ ꯀꯦꯁꯜꯂꯒ ꯈꯣꯠꯂꯒ ꯃꯌꯥꯝ ꯑꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅꯤꯅꯦ ꯃꯨꯛꯇꯅ ꯊꯦꯡ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯩꯗ ꯀꯕꯛꯄꯨꯗꯤ ꯀꯦꯔꯛꯀꯦꯕꯀꯣ ꯀꯨꯝꯍꯩꯅꯤꯅ ꯑꯗꯣ ꯌꯥꯅꯤꯡꯉꯗꯤ ꯀꯦꯔꯛꯑꯔꯣꯏꯒꯦ ꯌꯥꯅꯤ ꯋꯥꯠꯂꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯩꯁꯤ ꯌꯥꯅꯤ ꯑꯣꯂꯦꯟ ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯀꯦꯕꯒꯤ ꯌꯥꯝ ꯂꯩꯁꯦ ꯈꯨꯠꯅ ꯆꯐꯨ ꯑꯃ ꯀꯣꯜꯂ ꯇꯩꯔ ꯂꯣꯏꯔꯦ ꯖꯣꯒꯥꯏ ꯃꯊꯥꯏ ꯁꯥꯔ ꯂꯣꯏꯔꯦ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯀꯦꯅꯕꯨꯗꯤ ꯈꯜꯂꯤꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯥ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯔꯛꯀꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯒꯅꯤ ꯃꯤꯅꯗꯤ ꯅꯣꯛꯅꯤꯡꯒꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯊꯃꯣꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯈꯜ ꯁꯨꯝ ꯃꯌꯥꯝꯅ ꯆꯥꯛ ꯈꯔ ꯇꯧꯊꯣꯛꯑꯝꯒꯦꯕꯀꯣ ꯆꯥꯛ ꯈꯤꯇꯪꯕꯨꯗꯤ ꯃꯤꯅꯤꯠ 2-3 ꯆꯪꯉꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯥꯔꯅ ꯅꯣꯡꯃ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗ ꯍꯨꯏ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯆꯥꯅ ꯅꯨꯄꯤ ꯆꯥꯅ ꯂꯩꯕꯒꯤ ꯑꯃ ꯊꯥꯗꯣꯔꯛꯄꯗꯣ ꯑꯗꯩꯗꯣ ꯑꯩꯁꯦ ꯀꯞꯂꯤꯕꯅꯦꯕꯀꯣ ꯑꯗꯨ ꯎꯔꯒ ꯀꯞꯄ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯒꯤ ꯁꯥꯔꯅ ꯑꯗꯨ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯗꯣꯡ ꯑꯃꯈꯛ ꯌꯣꯛꯆꯕꯅꯦꯕꯀꯣ ꯌꯣꯛꯆꯕꯗꯣ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯕ ꯍꯧꯗꯣꯡ ꯑꯣꯏꯕ ꯑꯩ ꯍꯟꯖꯤꯜꯂꯛꯄꯒ ꯑꯗꯨꯝ ꯑꯩ ꯉꯥꯛꯇ ꯂꯥꯛꯑꯒ ꯄꯥꯝꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯌꯨꯝꯕꯨꯗꯨꯅꯕꯨꯗꯤ ꯁꯨꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯍꯥꯟꯕ ꯎꯆꯤꯅꯦ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯎꯆꯤꯗꯤ ꯌꯥꯝ ꯂꯩꯕꯁꯦ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯎꯆꯤꯁꯤ ꯃꯦꯜ ꯑꯃ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯧꯗꯣꯡ ꯑꯃ ꯌꯣꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯗꯣꯡꯁꯤ ꯃꯣꯏ ꯀꯌꯥ ꯍꯩꯅꯖꯗꯕꯅꯦ ꯍꯥꯏꯌꯦꯕꯀோ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯅꯣꯏꯔꯣꯝꯗ ꯀꯥꯍꯜꯂꯛꯑꯔꯣꯏꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯍꯥꯏꯔꯒ ꯍꯧꯗꯣꯡꯁꯤ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯦꯕ ꯄꯨꯁꯤꯜꯂꯀꯥꯟꯗ ꯀꯥꯕꯁꯨ ꯀꯥꯗꯕ ꯑꯗꯩꯗ ꯍꯤꯡꯒꯣꯜꯁꯤꯗ ꯃꯊꯤ ꯐꯥꯏꯖꯤꯜꯂꯦꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯗꯅꯣ ꯍꯨꯟꯗꯣꯛꯎ ꯍꯥꯏꯔꯕ ꯑꯩ ꯍꯣꯏ ꯍꯨꯟꯗꯣꯛꯎꯔꯒꯦꯅ ꯑꯩꯁꯤꯅꯅꯦ ꯑꯍꯤꯡꯗꯨꯗ ꯍꯨꯟꯗꯣꯛꯎꯔꯦꯕꯀꯣ ꯕꯣꯔꯥꯗ ꯑꯩꯁꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯩꯗꯤ ꯕꯣꯔꯥꯗ ꯈꯨꯝꯖꯤꯜꯂꯒ ꯑꯩꯁꯤꯅ ꯂꯣꯛꯂꯥꯎꯕꯨꯡ ꯌꯧꯒꯦ ꯇꯧꯉꯩꯒꯤ ꯍꯨꯟꯗꯣꯛꯎꯔꯕꯅꯦꯕꯀꯣ ꯕꯣꯔꯥꯗꯨꯗ ꯑꯩꯅ ꯄꯨꯟꯁꯤꯟꯗ꯭ꯔꯦꯕ ꯆꯥꯊꯣꯛ ꯆꯥꯍꯧꯔꯁꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯞꯅꯒ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯒꯕꯨꯅꯦ ꯁꯥꯅ ꯅꯣꯡꯉꯥꯜꯂꯛꯄꯩꯗꯨꯗ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯑꯃꯨꯛꯀ ꯄꯨꯊꯣꯔꯛꯄꯗ ꯑꯩꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯂꯦꯕꯀꯣ ꯉꯔꯥꯡ ꯑꯩꯅ ꯇꯧꯔꯨꯕꯗꯣꯀꯣ ꯀꯥꯏꯅ ꯈꯣꯏꯗꯣꯛꯀ ꯎꯗ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯈꯜꯂꯦꯀꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯅꯍꯥꯟꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯑꯩꯅ ꯊꯣꯡ ꯑꯌꯨꯛꯀꯤ ꯌꯥꯍꯧꯔꯛꯄꯒꯤ ꯁꯤꯗ ꯊꯣꯡꯁꯤ ꯄꯥꯛ ꯍꯥꯡꯗꯣꯛꯀꯥꯟꯗ ꯍꯥꯏꯅ ꯀꯧꯈꯠꯂꯛꯂꯦꯅꯦ ꯑꯩꯃ ꯄꯣꯔꯣꯖꯥꯎ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯨꯝꯗ ꯆꯦꯛ ꯌꯨꯝꯁꯤꯡꯁꯤꯗ ꯂꯩꯔꯨꯔꯣꯏꯅ ꯊꯅꯝꯃꯒ ꯅꯪꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯍꯥꯏꯗꯅꯗꯣ ꯑꯩꯁꯤꯅꯅꯦ ꯂꯩꯍꯧꯔꯣ ꯑꯩ ꯊꯕꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯅ ꯊꯅꯝꯂꯦ ꯑꯗꯨꯒꯗꯤ ꯊꯕꯛ ꯆꯠꯂꯨ ꯍꯟꯖꯤꯜꯂꯛꯀꯥꯟꯁꯤꯗ ꯍꯦꯛꯇ ꯑꯩ ꯐꯣꯟ ꯇꯥꯕꯗ ꯀꯦꯗꯥꯋꯣ ꯀꯔꯤꯌꯣ ꯇꯧ ꯄꯥꯝꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯩꯗ ꯌꯨꯝꯕꯨꯗꯨꯗ ꯍꯥꯏꯔꯦ ꯍꯨꯟꯗꯣꯛꯎꯔꯝꯃꯤꯗ ꯑꯃꯨꯛ ꯂꯥꯛꯏꯗ ꯅꯣꯏ ꯍꯤꯡꯒꯣꯜꯁꯤ ꯌꯥꯝ ꯂꯩꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕꯝꯁꯨ ꯌꯥꯎꯔꯦ ꯅꯈꯣꯏꯅ ꯍꯨꯟꯗꯣꯛꯎꯒꯦ ꯍꯨꯟꯗꯣꯛꯎꯔో ꯑꯗꯣ ꯑꯩꯅꯗꯤ ꯍꯨꯟꯗꯣꯛꯄꯗꯨ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯧꯗꯣꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯤꯅ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨ ꯍꯨꯟꯗꯣꯛꯇ꯭ꯔꯤ
ꯑꯗꯨꯗꯩꯗ ꯁꯨꯝ ꯇꯝꯒꯦꯅ ꯇꯧꯕꯅꯤꯗ ꯀꯌꯥꯝ ꯂꯥꯞꯅ ꯍꯨꯟꯗꯣꯛꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯏꯗꯨꯕꯣ ꯅꯍꯥꯟ ꯂꯣꯛꯂꯥꯎꯕꯨꯡ ꯌꯧꯒꯦ ꯇꯧꯏꯀꯣ ꯑꯩꯅ ꯍꯨꯟꯗꯣꯛꯄ ꯆꯠꯂꯨꯕꯗꯣ ꯂꯣꯛꯂꯥꯎꯕꯨꯡ ꯊꯣꯡꯗꯣ ꯑꯗꯩꯗꯨ ꯌꯧꯒꯦꯗꯤ ꯇꯧꯋꯦꯕ ꯑꯗꯨꯗꯩꯗ ꯐꯅꯌꯥꯝꯗꯤ ꯂꯥꯞꯂꯦꯗ ꯑꯗꯨꯝ ꯂꯃꯥꯡꯅꯖꯔꯅꯤꯗ ꯍꯥꯏꯔꯒ ꯏꯃꯥꯏꯆꯥ ꯑꯩꯈꯣꯏ ꯆꯦꯜꯂꯛꯑꯦꯕꯀꯣ ꯊꯅꯝꯕꯒ ꯑꯗꯨꯒ ꯑꯃꯨꯛꯀ ꯐꯖꯅ ꯆꯪꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯗ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯒ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯃꯤꯟꯅꯔꯨꯔꯕꯅꯤꯅꯀꯣ ꯍꯨꯏ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯥ ꯑꯣꯏꯖꯔꯒꯁꯨꯀꯣ ꯋꯥꯈꯟꯁꯦ ꯑꯗꯣ ꯍꯧꯗꯣꯡ ꯅꯨꯡꯁꯤꯗꯕ ꯃꯤꯅꯕꯨꯗꯤ ꯃꯥꯏ ꯋꯥꯔꯤꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯡꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯍꯨꯏ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯔꯤ ꯑꯗꯨꯝ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯆꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯍꯨꯏ ꯍꯧꯗꯣꯡ ꯎꯅꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯏꯁꯤꯁꯨ ꯑꯩꯈꯣꯏ ꯍꯨꯏ ꯅꯠꯇꯦ ꯂꯩꯀꯥꯏ ꯍꯨꯏꯅꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯩꯕ ꯑꯗꯒꯤ ꯍꯧꯗꯣꯡꯁꯤꯁꯨ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯇꯨꯝꯕ ꯆꯥꯕ ꯂꯣꯏꯅꯃꯛ ꯍꯧꯗꯣꯡꯗꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯂꯥꯛꯏꯕ ꯍꯧꯗꯣꯡꯁꯤꯡꯁꯦ ꯑꯝꯇ ꯄꯥꯏ ꯌꯥꯗꯦ ꯑꯣꯟꯂꯤ ꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯁꯤ ꯈꯛꯇꯪ ꯄꯥꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯗꯤ ꯈꯣꯠꯇꯦ ꯑꯗꯒꯤ ꯆꯤꯛꯇꯦ ꯃꯃꯩꯗ ꯅꯦꯠꯂꯁꯨ ꯃꯈꯣꯡꯗ ꯅꯦꯠꯂꯁꯨ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯖ ꯁꯥꯕ ꯍꯧꯔꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯤꯟ ꯈꯟꯒꯗꯧꯔꯤ ꯍꯟꯗꯛꯇꯤ ꯃꯃꯥꯡꯁꯦ ꯑꯋꯥꯡ ꯑꯣꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯤꯉꯣꯝ ꯃꯤ ꯑꯃꯅꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯗꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯐꯣꯟ ꯐꯪꯕ꯭ꯔꯅꯦ ꯇꯃꯨꯕꯤꯒꯤ ꯋꯥꯔꯤꯗꯣ ꯍꯣꯏ ꯍꯣꯏ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯥꯏ ꯂꯣꯟꯗꯣ ꯉꯥꯡꯕꯗ ꯑꯩꯗꯤ ꯒꯥꯡꯃꯩꯁꯨ ꯂꯣꯜꯂꯛꯑꯗ꯭ꯔꯥ ꯈꯜꯂꯨꯔꯦꯅ ꯁꯨꯝ ꯉꯥꯡꯕꯗꯨꯗꯒꯤ ꯍꯩꯅꯈꯤꯗꯅ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦꯅ ꯂꯥꯡꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯀꯦꯅ ꯍꯣꯠꯅꯔꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯞꯄ ꯈꯣꯠꯄꯁꯨꯅꯦ ꯑꯉꯥꯡ ꯅꯨꯕꯤꯗ ꯍꯥꯏꯕꯅꯤꯅ ꯁꯨꯝ ꯐꯔꯛ ꯇꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟ खरा काफखिबदुसु खंगे था सुबसुद खरा लेरंगनी अदुगो लाको निमित्तना दोनगी याइदे कैसु कायदेदा सुबा सुदबा तौरसु खितंग खितंग अदुम तौरग अदुम इदो याबा ngakतनि मरुम सुना तौ तमुबिगी मागी सैरेंग थीबजु हैते इसै सकबजु हैते मागी चमना हरमदो नुंसीदना माजु थागली मा ngango मयामजु ताबदा आइदि साजु यावसलद्रा खल्लबनि लोंदो होय होय कोइरक्तबोदुदा थागचरिमा याम फजरे थम्मे थागचरि हेलो मिंग अमदे लेफम हाबियु आई खांगबो खुलाव लकाय दि लासन थबिने सर तपियो करी हाबिनिंगी
ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯀꯩꯗꯧꯕꯁꯨ ꯍꯩꯇꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯩꯒꯤ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯕ ꯍꯥꯏꯖꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕꯥꯛꯀꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯈꯟꯅꯗꯦ ꯇꯥꯛꯄꯤꯌꯨ ꯐꯣꯟ ꯑꯄꯥꯛꯄꯗꯒꯤ ꯇꯧꯗ꯭ꯔꯒꯗꯤ ꯁꯥꯔ ꯐꯣꯟꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ꯭ꯔꯕ ꯍꯥꯏꯁꯦ ꯀꯅꯥ ꯍꯥꯏꯅꯣ ꯃꯤ ꯑꯄꯥꯛꯄꯗꯩ ꯅꯠꯇ꯭ꯔꯁꯨ ꯂꯣꯏ ꯇꯧꯅꯔꯛꯏꯁꯤꯗꯤ ꯏꯁꯩ ꯈꯟꯕ ꯑꯗꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯅꯤꯡꯕ ꯑꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯝ ꯇꯧꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗꯗꯅ ꯈꯜꯂꯒꯅ ꯐꯣꯟ ꯃꯆꯥ ꯄꯥꯏꯕꯁꯤ ꯐꯣन ꯇꯧꯕ ꯌꯥꯗꯣꯏꯖꯥꯠꯂ ꯈꯜꯂꯒ ꯑꯄꯥꯛꯄ ꯑꯃ ꯋꯥꯏꯔꯦ ꯋꯥꯏꯔꯒ ꯇꯧꯕꯁꯨ ꯐꯪꯗꯦ ꯑꯗꯩꯗꯤ ꯑꯩꯁꯤ ꯈꯨꯠꯂꯤꯒꯁꯤ ꯍꯦꯛ ꯅꯥꯕꯒꯤ ꯅꯃꯁꯨ ꯁꯨꯡꯐꯪ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯤꯗ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯃ ꯈꯟꯕꯁꯨ ꯐꯪꯗꯦ ꯑꯃꯁꯨ ꯐꯪꯗꯦ ꯑꯃꯁꯨ ꯐꯪꯗꯦ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯦ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯅꯤꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯐꯥꯎꯕ ꯇꯨꯝꯗꯉꯩꯗ ꯑꯗꯨꯝ ꯇꯥꯖꯔꯤ ꯇꯥꯕ ꯋꯥꯗꯤ ꯑꯣꯀꯦ ꯑꯗꯨꯒ ꯐꯣꯟ ꯁꯔꯨꯛ ꯌꯥꯕꯗꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯌꯥꯝꯈꯤꯕꯒꯤ ꯊꯥꯒꯠꯅꯤꯡꯕꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯀꯂꯦꯟꯈꯣꯏꯅ ꯇꯧꯔꯤꯕ ꯅꯤꯔꯃꯂꯥꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯡꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯐꯣꯟ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯇꯥꯕꯁꯤꯅ ꯂꯣꯏꯔꯦ ꯉꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕꯗꯤ ꯁꯥ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ Hello. Hello. Ming ama dele from IBU. Phone khonjel yam pik na ta jai ko. IBU kari happening? Hauki kanogi irongi kamubi le haina haibto. ꯑꯗꯨꯅ ꯉꯥꯡꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯥꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯤꯒꯅꯨ ꯃꯥꯅ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯁꯦꯀꯣ ꯃꯤꯒꯤ ꯃꯔꯣꯡ ꯈꯣꯏꯕꯗꯨ ꯅꯣꯛꯅꯕ ꯃꯥꯟꯒꯅꯤ ꯑꯩꯈꯣꯏꯅꯕ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏꯖꯦꯕꯀꯣ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯒꯨꯝꯁꯦ ꯑꯗ ꯃꯥꯅ ꯍꯧꯗꯣꯡ ꯀꯩꯅꯣ ꯇꯧꯋꯦ ꯂꯪꯊꯣꯛꯑꯦꯅ ꯍꯥꯏꯕ ꯔꯦꯗꯤꯑꯣꯗ ꯁꯦꯔꯦꯜ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯧꯗꯣꯡ ꯍꯨꯟꯗꯣꯛꯎꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯔꯦꯗꯤꯑꯣꯗ ꯑꯃ ꯁꯦꯔꯦꯜ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯕ ꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯁꯥꯔ ꯑꯩꯈꯣꯏ ꯏꯁꯩꯗ ꯀꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯩ ꯈꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯐꯣꯟ ꯇꯧꯕ ꯍꯩꯇꯕꯩꯅꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯃꯆꯥ ꯄꯥꯏꯕꯅꯤꯅ ꯐꯣꯟ ꯃꯆꯥ ꯄꯥꯏ ꯃꯆꯥꯅ ꯍꯦꯟꯅ ꯐꯪꯕꯅꯦ ꯁꯨꯡꯐꯪ ꯐꯪꯗꯦ ꯁꯥꯔ ꯑꯩꯈꯣꯏ ꯏꯁꯩ ꯈꯟꯕꯗ ꯑꯗꯨꯗꯤ ꯐꯣꯟ ꯃꯆꯥ ꯑꯣꯏꯕꯩ ꯅꯠꯇꯦꯕ ꯐꯣꯟ ꯇꯧꯕ ꯍꯩꯇꯕꯩꯅꯦꯕꯀꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯑꯌꯥꯝꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯖꯥꯠꯂ ꯁꯥꯔ ꯏꯁꯩ ꯈꯜꯂꯒ ꯐꯣꯟ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯨꯡꯆꯠ ꯆꯠꯇꯕꯁꯦ ꯌꯥꯝ ꯄ꯭ꯔꯥꯟ ꯌꯥꯝ ꯆꯥꯛꯑꯕ ꯑꯗꯨꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯖꯥꯠꯂ ꯁꯥꯔꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯁꯥꯔꯒꯤꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯁꯤꯅ ꯃꯤ ꯐꯣꯟ ꯇꯧꯕ ꯈꯔ ꯍꯟꯊꯕꯅꯦ ꯏꯁꯩꯗꯗꯤ ꯃꯤ 10 ꯈꯛꯇꯪ ꯈꯟꯒꯗꯧꯅꯦ ꯃꯤ 900 ꯇꯧꯁꯟꯕꯅꯤ ꯌꯥꯗꯕ ꯐꯣꯟ ꯇꯧꯕꯗꯨ ꯈꯔ ꯇꯝꯕꯤꯌꯣ ꯑꯗꯨꯒ ꯈꯔ ꯍꯩꯖꯔꯛꯀꯅꯤ ꯑꯗꯨꯒ ꯇꯧꯒꯗꯕ ꯃꯇꯝꯁꯦ ꯏꯁꯩ ꯂꯣꯏꯔꯛꯄꯒꯤꯗꯣ ꯏꯁꯩ ꯂꯣꯏꯔꯒ ꯃꯤ ꯑꯃ ꯏꯁꯩ ꯊꯥꯔꯒꯦꯅ ꯐꯣꯟ ꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯕꯗꯣ ꯑꯗꯨꯋꯥꯏꯗꯨ ꯈꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯏꯁꯩ ꯊꯥꯈ꯭ꯔꯕ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯁꯟꯕꯤꯔꯨꯅꯨ ꯑꯗꯣ ꯃꯔꯝꯗꯤ ꯐꯪꯉꯝꯃꯦꯕ ꯑꯗꯨꯝ ꯅꯠꯇꯦ ꯑꯗꯨ ꯃꯔꯛ ꯐꯪꯉꯤ ꯍꯧꯖꯤꯛ ꯐꯪꯗꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯃꯤ ꯌꯥꯝꯈꯠꯂꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯇꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯈꯔ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤ ꯑꯗꯒꯤ ꯂꯥꯏꯚꯇꯁꯨ ꯂꯩꯕꯗꯁꯨ ꯃꯌꯥꯝꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯗꯅ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒꯤꯐꯥꯎ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤꯡ ꯍꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯛꯇꯩ ꯋꯥꯁꯨ ꯅꯠꯇꯦ ꯔꯦꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯁꯩꯒꯤ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯝꯁꯤꯗꯤ ꯂꯣꯏ ꯆꯤꯟꯅꯕꯅꯤꯗ ꯑꯗꯨꯅ ꯁꯤ ꯐꯣꯟ ꯇꯧꯕ ꯍꯩꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯁꯔꯨꯛ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯂꯩꯇꯦ ꯑꯗꯨꯅ
फोन तब हेत्रदी खरा दुम फंगोइदोइने अइना हाइजबदो अदुगी मतमदो तौबियो फोन दे अपाकपदगी कीपैड ने हेना फोन फंगबे हेनबन थागचरी थोरम सरो याबिरकपा मखागी कॉलर दम खुदोंग चा पिजगे मतम मिने मरी खतंग आइरे तेंग पांगबिरक खरा सु लाउतोक जगे अदो इसे सोनिता ngasi फोटो थागत पजे इसे की फोटो यावबनी से उबिब्रा दम यंगबियो इसे की फोटो दे याव इसे ना यंगबा ngasi amtang yengbiyo hello hello ja पुंगी वापंग की तब बोल सके तब जब ने जा जा हुरान मना हो बदी खजे खत पुकी मई न साक बदी पुनम पुकी आई नबे लई नारांग सी हाइरोक बाजार मनिंग निंथौजम प्रेम कांता मा की यम से इलेक्ट्रिक शॉर्ट सर्किट नि माई दु उ छाबे यम नि अदो इमुंग सिजु अखोई मी लेतब तंजा ओइबा अदो लेहोरी बदो मखोई मेन ओइना सिनबा का दुगी तुमने हिमनरिबा फमुंग नुमुंग लोइना अखोई तांगोई ओलग लेहौरे ngasi अहिंग कराइद तुमगदगे हाबदो अदुगी जगह लेहौदे अदुना लाइक मदि गुमजा फोटो जो थाजेगिबनि वीडियो थाजेगिबनि लुपा लिसिंग निपान खतंग कोई फमुंग लेबियो अदुगा अवाटपदुना लेकाई करी करी तौर खायरगा तौबियोना माने पिरामि अदुना थमनै वफमजे कोई उगी युमसि तंगाई फतना मसिदा कोई इलेक्ट्रिक फिट तौबसि थाइनदि अदुम कोई बल्ब मंगारा लोरेना ओयाज पंगलैद लेरगा पंगथमदा समजनबगी अमा कल्चर अम दै मसि कोई तौबिदबिदा कोई ओयार संगिबसि सिनगदरिबा कैनोजिगा कयाम प्रोपोजल ओइबनो ओइदबनो कोई हुजिकसि स्टालोनबा दुम कोइलर हाइबा कैनो अदु 1500 नेबा अदि इसिंग लुमनबु जाम चावनेबा इतर हाइरो अदुना एलिस कोई 0.45 अदुगी कैनोजे कोई तारा सिनदि भबा अदुना तब तारा मसा मसु मयाम सिना कोई मई चालनबि असो मरम मोय मरम अदुना हुजिकसि असित अवान थाजु ओइरे अदुगा मयाम से महेउ लापो थोगदि लोइना मांगमिनै खंगी अदुबु मयाम से ख्वाइदि मरु ओइबा फोनदि अपाक पाकपा आई साजुंगाय लोइना दि लेनाबा अदुगा फेयारसिंग बिसरसि अदुम लिसिंग अनि पीबदगे अदुम मसा मसु अदुम लै मरम मसुंबा महेउ लापो के थोलगु मतमदा कोई चाम चपिना दि सनाना लुपाना कार तांगना कन्यादि अदुना फेयारसिंग बिसर याम होंबा लिसिंग अनि दगिना अहुम मरी ताबा मसी थमनबगी कल्चर सिमतंग कोई कनो लेनरगदी महेउ लापोसी पूरा ngамद्रगसु हौरकपदि इनिशियल स्टेज दा मधु कैप्शन क्वेश्चन तौरगदी मांगी खोली म्याम द हुजी डबल बेड का तो लई चाहौरी डबल बेड मुजी लैउ मतमदा रुपा 10,000 मथक नातने अदुना असिंबा थौदो अथोक्सी थोहनदनबा हुजिसी वारिंग तंजाने लालजिगी चैथेंना कोई यामना वारिंग चेंथोंगी फिल्म्स फतेंग मरक्सिदा सुम थौदोगी थोनगमसी हाइदना उदु चगेन तौजरकने थागचरी उच्चरे हो जाउजे दैना समय आमनसु उहनजरे थागचरी सर डोनर मीट की ओइबियो रुपा चनी दंगनी मोरक लेबियो है मैडम सनाइबे थागचरी सनाइबे मैडम वाखादेगी रुपा चनी हाइतारे मोरक लेबियो हाइरी थागचरी असिगी थोरमसिगी अरुइबा कॉलर लोखचगे हेलो हेलो सर ngasi jo mu lakjare sir ai ulo lairam ne kai da tilo tama laisam sir ada akoi gi sir olian hoi jimmy hoi ada gi koi binoi hoi kiran hoi moina koi gi koi mayam lakna bu ok na ba gi ki ba horak pado u bada tum koi gi family gi member khuding mak adum mathum marang horam gani sir koi adubu उपाय लेते युम जे खितंग लामनागी बनिना सार को मानी मानी अब थौरम जे मयाम अमा कोई मटियंग पांगिंगा सु उपाय लेते अदुना कोई की कक्सिंग की इचे दैनागा इचे मनी हंदो कोई दी तांग कुनगनी थोइदा सुमाय तौदना लाकनी आई जे इनाउ लाकेरा ना हायबको ए अदुदी इचे
ai lak ti lak ni nge doi ju puni thoi ju muk lak kulum doi ju muk lak lam thap pani na adu di yung ju thap ingang gi khara problem lai bani na du madi nungai roi chi oi na yam thawai yau je bado moi chat ne na kan na hai gi na sa yau ju yau ra kani adu ga amatanga thamjau ge sa matam ji ju tenjal le ai je ngarang je kamai tau ge da sum sana pung tara ga ma thoi bo gi mamang da khara ngalak na akoi gi mayam lai ba sing ji na koi mayam gi chana thang na gi lang ba kot pa ji nang na ba sum chana thang na ba pu bi ro ko lu ka sana tak pi da na ida sai gi akoi di hobe obe chat ba gi do sai gi tau ba du da kari gum ban nang dra ga di nungai roi dara kai ni khalla ga adom da change to khanjal la kan da ko aina ai di sum lak pa da kot pa da kaim ta ga yauk cha roi na ga hai ba do dai da la na ga mu ai ji na rang sum khalle ba ataba singna khoigi lairiba khoigi diamond family ga ataba singna bu lana interpret taw ga di sai lana logi dara hai bagi pot ama isa da sum phauja ba aduna madho na cha ni na naw ni khoi amata ni khalaga ko adu lana khalam maga ju khalam moi da khoi gi loina ma wa khalon si samana bani na khanbam ji kokte khan ju khaloi ai ju yam nungai bagi monda adu nungai bi he man gi dana sai gi wa je khara over oina ngang khok ki ba hai tare duga ko na mu khanjal la ga ikai bado phaurak pa hai tare aduga kaino tora kanda adu dugi poto lai bani na ko sa sum adagi tabi ri bajingna kaino na la na kaino to bi gano hai bado adu ma ju hai jage aduga khoi gi ise kairak leirak achau badagi ise thoibi chinga kham mana sai gi obi achang bagai pubi ra kane ga hai bado yam thagat ni ngai ni akoi ise do magi side tagi hanjan na dum chana thakna bje akoi mayam lak bji gi seba gi je dum koi gi diamond family sida magi injang na pije adum masing khakta na ut khre ba ko mani ma koi ju dum ui ado sumba mayam ama koi gi amagi mai angam ba side tagi pangjan na rak pajina akoi ulap akoi gi senjau ngak tagi yada ba matang ju lai ba ko sa akoi gi yum mama pan bai je makup mata ji ju loina chang bani ne ko yum pan ba je turiel lai ngoi de hen kup pe hai bani na aduna everything akoi gi loina ma konjal lak pani na amana ne ba ado aina ga sum hai gi bado aduda lana ga kaino interpret taw ga ga di na isai than da nungai jada da na ko sum kaino phongtok charak pani da sa si hai ga tenjan jage yari ga ngan na yog jarake mayam ki seba taw ba da ai su tum yaw jage yam nungai jai numit chida thajadaba thodok mayam rom afabada hai tare ko afabada thodok mayam thoko doin sarog yamina se ponamak thaga chari aduga koi kiran yendre mamna Diamond Donors ki lady ba list mayam je khoi gi list ID member hai tare members de khwai de ham yaw ba se kaksing ni hen hele no kaksing na khwai de gi Diamond Donors de yaw ba se masing hen hele no mi masing je aduga thobal na ani su batai no yari pok no hum su batai no tapire khoi gi mi listing amaga something khare ne yaw ba je da am no ha je tapirak ba do aduga dugi manung de chan da list na ma su leiri list line da su aduga list ki dimi ya ma bodi nat ana thaga chari tapirak pa dugi da mak su aduga teng pang birak pa sing loisalak bagi ai ko lo kha charoi mani khatong lok tok chage ahan ma da khoi gi donors ki mai kai digi sanai be thaga chari lupa chani morok lebio na su pe birak pa to aduga thaga chari metai nong sa gi tim donors ke hai tare lupa lising manga mateng pang bi khrabani aduga robi ayek pam lupa changa pang bi re aduga sana macha devi lupa chani pang bi re konsham nalini lupa chong pang bi re aduga jando oinam lupa chong pang bi re aduga ibemal lupa chani pan hai tare sagol sem bigani lupa chonga oinam gordas lupa chani aduga toijam sumati lupa chamari khetri mayum bimo lata lupa lising ama moirang te Elizabeth lupa chamari aduga thokchom Johnson lupa chohum waikhom bimola lupa lising ama konsham nanda kumar lupa chamnga aduga thingbai jamjoy Chandra Singh lupa chani aduga yumnam Bikram Singh lupa chani kainahan bi sorok haibam lupa chohum sandham Shobha Chandra Singh lupa chama yandremam ombi mema lupa chani aduga akha mem cha lupa chamnga
ꯑꯗꯨꯒ ꯃꯌꯥꯡꯂꯝꯕꯝ ꯒꯣꯄꯥꯜ ꯁꯤꯡ ꯂꯨꯄꯥ 500 ꯂꯥꯏꯁ꯭ꯔꯝ ꯗꯃꯦꯟꯇꯤ ꯂꯨꯄꯥ 500 ꯊꯣꯛꯆꯣꯝ ꯖꯌꯟꯇ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯨꯄꯥ 500 ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯂꯨꯄꯥ 200 ꯈꯣꯝꯗ꯭ꯔꯥꯝ ꯕꯤꯃꯣꯂꯥ ꯂꯨꯄꯥ 200 ꯂꯣꯏꯅꯅ ꯋꯥꯏꯈꯣꯝ ꯁꯣꯃꯔꯦꯟꯗ꯭ꯔ ꯂꯨꯄꯥ 500 ꯁꯂꯥꯝ ꯅꯤꯂꯤꯃꯥ ꯂꯨꯄꯥ 200 ꯑꯗꯨꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯏꯔꯥꯡꯂꯩꯃ ꯂꯨꯄा 500 ꯅꯤꯡꯊꯧꯖꯝ ꯏꯕꯦꯝꯆꯥ ꯂꯨꯄꯥ 200 ꯂꯂꯤꯇꯥ ꯌꯦꯡꯈꯣꯝ ꯂꯨꯄꯥ 200 ꯁꯒꯦꯟꯕꯤ ꯌꯨꯝꯅꯥꯝ ꯂꯨꯄा 400 ꯈꯥꯡꯉꯩꯕꯝ ꯁꯛꯀꯤ ꯂꯨꯄꯥ 100 ꯑꯅꯟꯗꯤ ꯁꯟꯖꯦꯟꯕꯝ ꯂꯨꯄꯥ 100 ꯂꯣꯏꯇꯣꯡꯕꯝ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯨꯄꯥ 100 ꯃꯥꯏꯕꯝ ꯅꯨꯡꯁꯤꯠ ꯇꯣꯝꯕꯤ ꯂꯨꯄꯥ 200 ꯆꯤꯡꯉꯥ ꯈꯝꯃꯦꯝꯃ ꯂꯨꯄꯥ 100 ꯌꯨꯝꯅꯥꯝ ꯁꯨꯕꯗꯅꯤ ꯂꯨꯄꯥ 100 ꯍꯨꯏꯔꯣꯡꯕꯝ ꯃꯦꯝꯃ ꯂꯨꯄꯥ 100 ꯃꯥꯏꯕꯝ ꯔꯥꯅꯤꯕꯂꯥ ꯂꯨꯄꯥ 100 ꯂꯣꯌꯥꯂꯥꯛꯄꯤ ꯆꯅꯨ ꯂꯨꯄꯥ 100 ꯊꯧꯅꯥꯎꯖꯝ ꯖꯌꯟꯇ ꯂꯨꯄꯥ 100 ꯆꯤꯔꯣꯝ ꯇꯃꯨꯕꯤ ꯂꯨꯄꯥ 200 ꯋꯥꯏꯈꯣꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯂꯨꯄꯥ 10,100 ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯐꯥꯎꯗ ꯇꯥꯖꯩ ꯁꯤꯅ ꯗꯣꯅꯔꯁ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯗꯕलिꯡ ꯆꯠꯄ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕ ꯁꯣꯟ ꯗꯣꯅꯔꯗ ꯑꯃꯨꯛ ꯊꯥꯒꯠꯄ ꯗꯕलिꯡ ꯆꯠꯄ ꯌꯥꯎꯋꯦ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯑꯗꯨꯝ ꯇꯧꯖꯈꯤꯒꯅꯤ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯂꯤꯁ ꯑꯃ ꯏꯈꯠꯂꯤꯕꯁꯤꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯂꯥꯎꯊꯣꯛꯆꯕꯁꯤꯡꯗꯨꯅ ꯑꯗꯨꯒꯤ ꯅꯍꯥꯟ ꯇꯥꯈꯤꯕꯗ ꯑꯗꯨꯒ ꯁꯤꯒ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯇꯧꯔꯒ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯗꯣꯅꯔꯁꯀꯤ ꯅꯠꯇꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯃꯔꯛꯇ ꯅꯠꯇꯕ ꯁꯤꯗ ꯌꯥꯎꯈꯤꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯑꯃꯒ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯨꯏꯔꯣꯡꯕꯝ ꯃꯦꯝꯃ ꯊꯧꯅꯥꯎꯖꯝ ꯕꯖꯥꯔꯒꯤ ꯗꯣꯅꯔꯁ ꯃꯤꯠꯀꯤ ꯂꯨꯄꯥ 100 ꯑꯩ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯕꯅꯤ ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯂꯨꯄꯥ 100 ꯖꯅꯋꯥꯔꯤꯒ ꯐꯦꯕꯋꯥꯔꯤꯒꯤ ꯂꯨꯄꯥ 100 ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯗꯣꯅꯔꯁ ꯃꯤꯠꯀꯤ ꯂꯨꯄꯥ 100 ꯑꯃꯒ ꯄꯤꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯋꯥꯡꯈꯦꯝ ꯁꯨꯕꯥꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯐꯪꯁꯟ ꯑꯁꯤꯒꯤ ꯄꯩꯌꯥ ꯃꯁꯥꯃꯛꯅ ꯄꯩꯌꯥ ꯁꯤꯔꯒ ꯍꯥꯏꯇꯥꯔꯦ ꯄꯩꯌꯥ ꯃꯄꯨꯟ ꯑꯃ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯦꯃꯥ ꯍꯣꯏ ꯍꯤꯠꯂꯔ ꯍꯣꯏ ꯉꯔꯥꯡ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯨ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯊꯥꯒꯤ ꯂꯨꯄꯥ 100 ꯑꯗꯨꯒ ꯗꯣꯅꯔꯁ ꯃꯤꯠꯀꯤ ꯂꯨꯄꯥ 100 ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯁꯤ ꯃꯃꯤꯡ ꯏꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯀꯥꯞꯄꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯟꯀꯥꯟꯗ ꯁꯤ ꯃꯃꯤꯡ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯅ ꯀꯣꯟꯅ ꯑꯃꯨꯛ ꯏꯖꯔꯒꯦ ꯌꯦꯡꯖꯔꯒꯦ ꯁꯤꯃ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯗꯣꯅꯔꯁ ꯃꯤꯠꯀꯤꯅꯤ ꯍꯥꯏꯅ ꯀꯨꯟꯖꯦ ꯗꯦꯕꯤ ꯎꯔꯤꯄꯣꯛ ꯄꯥꯁꯁꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯁꯣꯡꯊꯥꯝ ꯂꯣꯌꯥꯂꯛꯄꯤ ꯑꯩ ꯁꯣꯝ ꯅꯥꯀꯟꯗꯕꯨꯗꯤ ꯏꯖꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯕꯅꯥꯄꯇꯤ ꯀꯣꯡꯕꯗꯒꯤ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯧꯅꯥꯎꯖꯝ ꯗꯂꯥ ꯗꯦꯕꯤ ꯀꯋꯥ ꯂꯨꯄꯥ 1,100 ꯗꯣꯅꯔꯒꯤ ꯄꯤꯕꯤꯔꯦ ꯂꯨꯄꯥ 100 ꯑꯃꯅ ꯐꯪꯁꯟꯒꯤ ꯄꯤꯕꯤꯔꯦ ꯄꯨꯟꯅ 1,100 ꯑꯔꯨꯅꯤꯌꯥ ꯀꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯂꯨꯄꯥ 3,000 ꯄꯤꯕꯤꯕ ꯗꯣꯅꯔꯁ ꯃꯤꯠꯀꯤꯗꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯀꯣꯟꯖꯦꯡꯕꯝ ꯇꯣꯝꯕꯤ ꯁꯤꯡ ꯗꯣꯅꯔꯁꯀꯤ ꯒ꯭ꯔꯨꯞꯀꯤ ꯆꯥꯝ ꯄꯤꯕꯤꯔꯒ ꯐꯪꯁꯟꯒꯤꯗꯃꯛꯇ ꯂꯨꯄꯥ 100 ꯄꯨꯟꯅ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ आर के राधेसना थौबाल अथोपम लुपा 100 डोनर्स मीट की पीबीरक्पा एम तरुणी देवी थौबाल ओक्रमदगी लुपा 100 डोनर्स मीट की दमा पीबीरक्पा थागचरी सिना तोंगाना मुक आइना स्क्रीनशॉट लौबदुनी अदुगा आइना पुना लौथोकचरी सिना खोन मिर्जाना पैसा अपन मदु इशल्लकांदा प्लस तौरकांदा पीबीरक्पने हायबता थैंक यू सो मच सिथाबा यावरका सुंगा सिगी होना टेक तौबिरो मयाम मसिना ने खोइना ngमजगदोरिसे थागचरी नुंगाइबो कुमई मदि नते अदुबो अखोइ पुंदबे याते मिगी मतेंग पांगनबनि हाइदना लेजरिबो ग्रुप असिना समाइना मतेंग पांगजरकांदा मतेंग पांगकांदा नुंगाइ जैसे कैनो हाइ कांदा अमुक्तंग अखोइ मयाम पुलगा सिदैदा करि हाइनि चा अमा थकमिनरगको इमाइबेल सिंगसिने स्टेज कारग आइना अदुदगिनि आइना अदु लमदगिनि गायना हाइरग मसक ताकचबदो अदु मैवानि थोरम यावदसु मयाम अदुम लाकपियो तंजा लौरकांदा खोइ खर काखतपियो हारग लोइना कादरसु खरबो कारसुको दुमाइना तौजगे अदुगा मैम पुनमक हाइजनिंग बदे खोइगी दमक लेंगान फी लेबिरकनु लेंगान फी लेरगा आई खक्तंग लेंगान फी यालगा थबक तौमिनरिबा मैम न खोइनो नुंगाइतबा दुम लैये आई थमोइ सेंगना यामना सिंसियरली हाइजरी अदुगा अखोइगी स्टाफ हाइतारेको खोइ स्टाफ मैम दो मी तरागा माथोइनि थोइदम कोखलनिको अदै मंगोन दम लेंगान यालनि अमदम लेंगान यालनि अमदम तोमना पोरानि तोमना मु यालनि चौबीना पोरानि चौबीनि यालनि तोम्बीना पोरानि तोम्बीनि यालनिको अना अतै जो समाइ सुम या लै तारगदि फंक्शन दो मिनिट 30 हौखिब अदुना
ꯑꯩꯈꯣꯏꯗ ꯄꯤꯕꯤꯅꯤꯡꯕ ꯑꯗꯨꯝ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯊꯣꯡ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯆꯩ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯄꯤꯕꯤꯕꯗꯣ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯂꯒ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯟꯗ ꯑꯗꯨꯝ ꯄꯤꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯊꯧꯔꯝꯗꯣ ꯍꯦꯟꯅ ꯇꯧꯍꯧꯅꯕꯒꯤꯅꯦꯕ ꯃꯔꯝꯗꯤ ꯊꯧꯔꯝꯁꯦ ꯃꯤ 50 ꯍꯥꯏ ꯀꯥꯟꯗ ꯃꯤ ꯑꯃꯃꯝꯅ ꯃꯤꯅꯤꯠ 5 ꯄꯥꯀꯥꯟꯗ ꯄꯨꯡ 5ꯅꯦꯕ ꯄꯨꯡ 5 ꯍꯥꯏꯁꯦ ꯃꯤ 50 ꯈꯛꯇꯪꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯄꯨꯡ 5ꯅꯦꯕ ꯂꯥꯎꯊꯣꯛꯄꯒ ꯀꯔꯤꯒ ꯄꯨꯡ 5 ꯃꯈꯥꯏꯅꯦꯕ ꯄꯨꯡ 5 ꯍꯥꯏꯁꯦ 10ꯗꯩ ꯍꯧꯔꯦꯟ ꯈꯜꯂꯁꯦꯕ 11 12 1 2 3 ꯍꯥꯏꯁꯦ ꯄꯨꯡ 5 ꯐꯥꯔꯦꯕ ꯑꯗ खितंग सांगदबा कांद मी चाम तौरकांददी पुंग 10 ने पुंग 10 लाइव थाबा हाइजे पुंग 10 सिदा स्टेज लैदोय मी थिन मयांग पुंग 10 थिलकपदो अवाबनी अदुय मथक्ता पुंग 10 हाइजिदा मदु लोइना थोंगनबो होनर कांद ngamदबो यावे अदु कैदोगे आस मोय अनकपा ngakta खरा तौन मी जे मानदबनिनको अस कोइदी यावबो फंगजद्रे कोइदी लाके लाक्सरगा अदु तौर मी जे मानदबनिना अदु कोइ डोनर्स की मेंबर ददि दुमाइना हाइबसि यावदे अदुगा चुमनगी डोनर्स नतबा तै फंक्शन ददि दुम याम हाइगन बे यावे कोइ याम लापि कोइ हाना कौखत पियु मोय अनकपा ngakta तौर लै खोले तौबदो अदुना कोइदी याम नुंगाइ होदो अदु मीगी मेवा तागदबा अदुगा मयामगी थबक तौबददि सिगुमसे कोइदा याम नुंगाइ होदे हाइतारे मयामना पेंजरकांद हरावरकांद कोइदी वारसु वाजगे खुरु तलसु तचगे हाइनेबा कोइदी वानसु होनबा कन्नसु होनबा लास्ट थिगांग द कौबदो अदु याम पामदबा हाइतारे अदुना कोइ डोनर्स की दि वखल लोइन ताबा ngakta नि माइबेल सो यामनि अदुना थौरम यावगदबा सिंगजा हाना लागा मिंग संजनबदो अदुदा हाना खुदोंग चाबा पिजगनि अनक पोइगेरा राप पोइगेरा अदुगा मथंग मथंग लाउथोकजगनि मदुदा नंगदबदुना मराइबा वजरे हंदंगना अरोइबा नते जून गी तांग 24 दमुक तौगनि अदुगा अगस्त की तांग 4 मुक तौगनि सेप्टेम्बर की तांग 4 मुक तौगनि मथंगी डिसेम्बर की तांग 4 मुक तौ सुमाइ तौदना हाइतारे खोगी मसागी ओइना पर्सन दम लैजबने अदुना दम होनमिनसे मथंग मथंग तोंगा तोंगा मा डोनर्स की अदुगा तै तै डोनर्स नतबगी थौरम सिंगिसु अदुम होदमाइ तरो होनमिनसे हाइदना नो लुकजरी थैंक यू सो मच थागचरी पुनमक खनाना मसिगी थौरम लोइसिनजबगे याब लुकजरी अदुगा टेक तौखिबा सिंग मयाम पुनमंगना अमु हना चिथब यावरसु निंगसिंबिरो पुनमकु सिगिदि थौरम लोइसिनजबगे याबदु लुकजरी चेक्सन लेमिनरसी अफबा याइफबा ओइमिनरसी ताबिरिबा येंबिरिबा पुनमक अमुखाना खरमजरी टेक केयर Singi ulen khanglibi aigi khunggangi leira nungshi toirabi Singi ulen khanglibi aigi khunggangi leira nungshi Yenure urure mafam kudingda Laite nangumbi chamjara bining thibi Laite nangumbi chamjara bining thibi Asha khangdabi awa anathidabi momonok charaga benjabini aing asha khangdabi awa anathidabi momonok charaga benjabini Kalakmi ho lai jadabi
Umang malna hinjabi Shunke ke dana ninki jabi Hazana ikai jabi Yenure urure Mapang kodingda Laite nangumbi Jamjara bining tibi Laite nangumbi Jamjara bining tibi Hawaii Hawaii oiribi nangtani aigidi unsigi oi jage aigidi Hawaii Hawaii oiribi nangtani aigidi unsigi oi jage Mapok khudingi aita gile piyu jamjarabi aigi kungangi chanu yenure urure mapok khudinga laite nangumbi jamjarabi nintibi laite nangumbi jamjarabi nintibi Waksingi ulen khangibi aigi khunggangi leira nukshi thoi rabi yenure urure mapang kodingda laite nangumbi jamjara bining tibi laite nangumbi jamjara bining tibi Hangdukchari Ningthem Eye Care and Optical Computerized Eye Testing Mafamna Arongthong Opposite Oil Pump near District Hospital Thawal Ningthem Eye Care and Optical asi Saisakpi Chanchangi Thongangi Hekmachinda Hangduna Leijare Mafam asida tonga kudong chaba kaya marum pijare Mafam asida free eye checkup tawbagi amadi frame amadi lens da 30% ta kudong chaba pijari adomna season hariba frame adu kariguma tha taruk phawgi manungda dekhrabadi Mafam asida free da sinjagani Ningthem Eye Care and Optical hariba asigi tonga ba kudong chaba singdi pediatric eye care contact lens service comprehensive eye exam loinana tonga ba treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asi mafam asida layeng bagi kudong chaba phongbigani loinana mafam asida tonga ba hausigi matamda seasonariba frame amadi lens camera phongbigani akupa marol gi dama call to view 8787344541 amukahna 8787344541 arong thongda leiriba oil pump asigi opposite ta leizare ngasi magleng sinbiro Ningthem Eye Care and Opticals Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laying bagi khudong chaba phangbiragani loinana makhal khudimaki therapy tawbagi khudong chaba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy
steam bath, ultrasound therapy, interferential therapy, infrared therapy, fibromassage, back therapy, weight loss therapy, asina chima makhal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba amadi tonsillitis, skin gi problem loinana. Nupi gi anaba sing amadi anxiety stress, tumba yada masina chingba sigi lahingi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa, tonga tonga ba laina kaya gi maram dasu tanabibe yagani. Ningtau kaba numit tagina thangja numit ki ayuk pung mapan dagina pung ani fauba loinana. Nomaiji numit ayuk pung nipan dagina nungthil pung mari faubagi Dr. Unabi bagi khudong saba phangbigan. Akopa marol gi nama 8413935890 loinana 6009968145. Ayush Healing Point, Cure with Care, Armani Building Pakhangla Pomparing, Kaksing Khunyai Lekhai. Door to door, Career Consultants. Mama mapa aikoina khwaidigi waba mikop asi icha singna seranaba lambi singda nganga sangnaba yadana chatkibaduni tasena mak matam chana makhoi bu takpi tambi hodaba amadi lamjing hodabana makhoi gi nungda leiriba honaning bigi sakti adu masak khangjadi masimangna aranba lambi de chatkhinaba achouba lambi ama oiraktuna nongma gi imung khurimakta masing hengalakli mama mapa kaya gi mi lupirang kangdari adu bangasi di madugi damakta thoin hena waningai oidre door to door career consultant Thobal Bazaar PNB opposite asida lakpiduna adong isa sing adugi career ga mari leinaba test sing tokthokpiu amadi makhoi gi pungning wakhalbu mangal pibiduna isa sing momon minokta aikhoisu harau minok taminasi door to door consultants asida fangliba kudong chaba singdi ahan bada DMIT haibadi dermatographic multiple intelligent test DMIT test asi aikoi gi khusa singi mami amadi kopak tagi mami sing adu biometric scanning machine season aduna adomadongi isa sing adugi pokpadagi yaujarakpa hidden talents amadi personality khangdokpada natana 8 multiple intelligence khangtoknabagi scientific test report amani mafam asida thamjariba tongan tongan ba khudong saba sing asigi manungda improve academic performance and subject selection reduce career confusion and time management masikata natana increase confidence and leadership quality supporting special needs student and productive learning, mobile phone addiction therapy, parenting upskill program, anger, anxiety amasung depression chingba, pungning wakhal gi anaba sing, CBT, haibadi cognitive behavioral therapy, masigi special treatment amasung counseling tawduna, normal life ta hanjinba kaya ngapkhre. Mahiroi sing khaktagi natana, family amadi relationship counseling, masigi khudong chaba sing asisu phanghanjari. Tasenamak mama mapa gi thodang asi imung manung samaj da asaki matik maru boy mama mapa na machabu warak pibagi niti niyom asi chumlabadi aikhoi gi angang sing asi matam punamakta haina tanaba yaba angang puthokpung ngamgani masina mangda thamlaga parents sing tagi oiba special parenting upskill program hapta khudingi pangthoktuna mama mapa singa macha singi marakta apaba mari thamnaba program sing sillangi amadi parents kaya masida train tawkhre loinana kanaba kaya su phangkhre ngasi maleng sinbiro door to door career consultant Thobal Bazaar PNB opposite ayuk ki pung tara degina nungthil pung mari fawada unabiu tanabiu natraga call tawiu 7005439 amadi 9774591307 door to door career consultants. Eastern Lily Drinking Water gi anouba ezen mangagi mafam miyam da pizari Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Lightning Enterprises pungdong bamdagi fangbigani ani shube ezen na Water Wall Kanchipur Imphal West mobile number 7052560334 ahum shubuda khongapat mayai lekai near Primary Health Center Imphal West mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lerak mobile number 7050966275 Manga Subada Khongman Mangjil Zone 1 Imphal East mobile number 70856587732 Panjaribe agent manga asi Lily Drinking Water gi oina inong nong hangdok chaba agent singi mafam singas te gedo madomna Eastern Lily Drinking Water gi damak pau phobiu English Singani Taragi State Awardee Amadi English Singani Taramapangi Dr. Ambedkar National Awardee Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwakachel Ngana Pitongna
अखनब सुपम नोफम खंग्रब नुपी सिंगिदमा चलिब चही इंग्लिश सिंग अनि कुनग मंगागी फेब्रुवारी थादगी हौदुना था अहुंगी अमदी लॉन्ग टर्म ट्रेनिंग की ओइबा एम्ब्रॉयडरी वुल नीटिंग टेलरिंग लोइनना कंखल तुबगी ट्रेनिंग अमा हानगुमना चही असिगी शो हौजरगनी अराप मियोय सिंगिदमा हॉस्टल की खुदोंचाबा पिजरी चलिब था असिद यावब नंगद्रबसु मरक अनौब बेस अमा सेमदुना तंबगी खुदोंचाबा पिजरी ट्रेनिंग लोइरब सिंगना एम्ब्रॉयडरी सेंटर असिदा थबक तौबगी खुदोंचाबसु पिजरी पाम्बीब सिंगना कॉल तौबियो 7054381121 लोइनना 9233835693 अकंगब सिट मसिंग खर खतन खुदोंग चाबसी लौबियो लेंसिनबिरो इबेम सना टेलरिंग हाउस एम्ब्रॉयडरी वुल नीटिंग कम वोकेशनल ट्रेनिंग सेंटर क्वाकटिल nganapithong नेशनल अमदी स्टेट अवार्डी एमडी जिया उलक पुसमना मखादा पिजरिबा लायोंसिंग असि लायंगजरी मनुंग चंगबा यादबा मनुंग चंगबदा चांग नाइदबा मनुंग चंगबदा मतम कुइना चंगबा सौजनांथबा अमांगथोंग मयादा पोंबा अमांगथोंग मनुंगदा पोंबा अमांगथोंगदा मखुन हुलगा नाइचाबा पिस्टुला अमांगथोंगी अकोइबदा मरिंग मरिंग चटलगा हागजबा पुक नुंशित काबा गैस्ट्रिक प्रॉब्लम लेबा ई ताबा चिकपा नाबा टॉन्सिल साइनस asma khwang naba thagi khongkap chang naidaba fingau chatpa singli nauri sontaba asina singba sing layang jari ba mafam singdi kekru bila north aoc opposite kekru part imphal ayuki pung 10 dagina nungthil gi pung manga fauba mayang imphal kochak bazar da ayuki pung 6 dagi ayuki pung 8 fauba yaripok bamo laikai kabarstan road thangja numit amasung yumjagai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazaar near Muslim Masjid Sisipur Akupamarol Gidamak contact Taubiu MD Zia Ulak Pusham 8414825323 Amuktang Hana 8414825323 Media Computer and Electronics